ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯅꯝꯊꯥꯕꯝ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯥꯔꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯋꯥꯠꯇ ꯄꯥꯗꯕ ꯈꯨꯜ ꯂꯩꯀꯥꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯄꯥꯔꯤ ꯑꯁꯤ ꯌꯥꯝꯅ ꯂꯦꯝꯕ, ꯋꯥ ꯆꯒꯠ ꯆꯒꯠ ꯉꯥꯡꯗꯕ, ꯃꯆꯪ ꯑꯣꯏꯕ ꯋꯥ ꯈꯛꯇꯃꯛ ꯉꯥꯡꯕ ꯅꯨꯄꯥ ꯊꯣꯛꯄ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯤꯕꯤ ꯅꯨꯡꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯑꯗꯨꯃꯉꯥꯏ ꯅꯨꯡꯁꯤ ꯃꯥꯅꯁꯨ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯄꯥꯔꯤꯕꯨ ꯃꯤꯠꯅ ꯎꯕ ꯂꯥꯏꯃꯛꯅꯤ ꯈꯟꯅ ꯂꯥꯠꯆꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯊꯧꯒꯜ ꯀꯥꯏꯖꯗꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯩ꯫ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯖꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯄꯜ ꯑꯣꯏꯒꯦ ꯈꯜꯂꯤꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯇꯦꯊꯕꯤ꯫ ꯇꯦꯊꯕꯤ ꯑꯁꯤ ꯂꯩꯁꯥꯕꯤꯅꯤ꯫ ꯃꯍꯥꯛ ꯄꯥꯔꯤꯒꯤ ꯌꯨꯝꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯕꯒꯤ ꯊꯝꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯄꯥꯔꯤꯒꯤ ꯃꯔꯜ ꯃꯊꯨꯝ ꯑꯃꯗꯤ ꯄꯥꯔꯤꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯕ ꯃꯇꯧ ꯀꯌꯥ ꯑꯁꯤ ꯎꯔꯨꯔꯒ ꯃꯍꯥꯛꯁꯨ ꯅꯨꯡꯁꯤꯒꯨꯝꯅ ꯁꯦꯠꯅꯤꯡꯕ ꯃꯅꯤꯡ ꯇꯧꯅ, ꯆꯥꯅꯤꯡꯕ ꯃꯅꯤꯡ ꯇꯝꯅ ꯃꯄꯨꯔꯣꯏꯕꯒꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯈꯥꯗ ꯂꯩꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯄꯥꯝꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯅꯤꯡꯖꯔꯤꯕ ꯑꯁꯤ ꯊꯨꯡꯅꯕ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯅ ꯃꯥꯅ ꯄꯥꯔꯤꯗ ꯅꯝꯗꯅ ꯂꯩꯁꯤꯟꯕ ꯍꯥꯏꯕꯁꯤꯅ ꯃꯥꯒꯤ ꯂꯦꯡꯗ꯭ꯔꯕ ꯐꯤꯔꯦꯞ ꯑꯣꯏꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯅꯨꯡꯁꯤ ꯃꯥꯒꯤ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯃꯃꯥꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯄꯨꯔꯣꯏꯕ ꯄꯥꯔꯤꯅ ꯂꯦꯞꯇꯨꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯉꯛꯁꯝꯗ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯑꯃ ꯁꯤꯕꯤꯔꯤ꯫ "ꯅꯪꯉꯣꯟꯗ ꯌꯥꯝ ꯄꯛꯆꯔꯤꯗꯣ, ꯁꯅꯥꯒꯤ ꯂꯤꯛ ꯑꯁꯦ ꯅꯪꯉꯣꯟꯗ ꯁꯤꯖꯤꯟꯕꯗꯒꯤ ꯍꯦꯟꯅ ꯃꯁꯦꯛ ꯃꯪꯒꯜ ꯅꯥꯏꯕꯒꯨꯝ ꯄꯨꯝꯂꯪ ꯍꯦꯛ ꯂꯪꯉꯤ꯫ ꯐꯗꯤ ꯐꯖꯕꯖꯥꯠꯅꯤꯀꯣ ꯑꯩꯒꯤ ꯅꯨꯄꯤꯁꯦ꯫ ꯊꯥꯒꯠꯄꯤꯔꯤꯗꯀꯣ ꯑꯣꯟꯊꯣꯛꯅ꯫ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ, ꯅꯪꯁꯤ ꯌꯥꯝ ꯐꯖꯩꯕꯨ ꯅꯨꯡꯁꯤ꯫ ꯅꯪꯒꯨꯝꯅ ꯐꯖꯕꯤ ꯑꯃ ꯉꯁꯤꯒꯤ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ꯫ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯖꯕ ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕꯅꯣ꯫ ꯑꯗꯨꯕꯨꯗꯤ ꯃꯣꯏ ꯇꯥꯗꯒꯨꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ, ꯑꯩꯕꯨ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯕ ꯑꯃ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯒꯤꯁꯨ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯗꯨꯗꯤ ꯅꯪꯁꯨ ꯑꯩꯁꯨ ꯂꯥꯏꯕꯛ ꯐꯕ ꯐꯕꯤ ꯉꯥꯛꯇ ꯑꯣꯏꯔꯦꯅꯦꯀꯣ꯫ ꯍꯥꯏꯕ ꯇꯥꯏ꯫ ꯑꯁꯤ ꯍꯥꯏꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯇꯧꯕꯨ ꯉꯁꯥꯏꯈꯩ ꯇꯨꯃꯤꯟ ꯊꯣꯡꯖꯤꯟꯄꯥꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤꯕꯤ ꯇꯦꯊꯕꯤ ꯃꯁꯥ ꯑꯗꯨ ꯀꯂꯛ ꯈꯝꯕꯟꯕꯅ ꯀꯩꯅꯣꯝꯃ ꯇꯧꯔꯝꯃꯤ꯫ ꯇꯦꯊꯕꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤꯕꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯌꯦꯠꯄ ꯄꯤꯒꯦ ꯈꯟꯅ ꯅꯨꯡꯁꯤꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ "ꯏꯙꯃ, ꯍꯩꯃ ꯇꯦꯊꯕꯤꯌ, ꯆꯪꯂꯣ ꯂꯥꯛꯑꯣ꯫" ꯄꯥꯔꯤꯁꯨ ꯇꯦꯊꯕꯤꯅ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗꯨꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ "ꯇꯥꯔꯤꯕ, ꯑꯩ ꯊꯕꯛ ꯃꯐꯝ ꯆꯠꯂꯒꯦ, ꯌꯨꯝꯗ ꯏꯔꯦꯟꯖꯅ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ." ꯑꯁꯤ ꯍꯥꯏꯅ ꯄꯥꯔꯤ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯇꯦꯊꯕꯤ ꯃꯥꯗꯤ ꯊꯣꯛꯈ꯭ꯔꯤꯕ ꯄꯥꯔꯤꯗ ꯃꯣꯃꯣꯟ ꯅꯣꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ "ꯇꯦꯊꯕꯤꯌ, ꯍꯥꯎ ꯏꯅꯝꯃ, ꯏꯆꯜꯅ ꯏꯅꯝꯃ ꯀꯧꯕꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ?" "ꯀꯩꯅꯣꯅꯦ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯁꯨꯝ ꯀꯔꯤ ꯀꯔꯤ ꯊꯕꯛ ꯇꯧꯒꯗꯕ ꯂꯩꯔꯦꯒꯦꯅ ꯍꯪꯒꯦ ꯇꯧꯕꯅꯤ ꯏꯅꯝꯃ꯫ ꯑꯗꯣ ꯏꯅꯝꯃ, ꯏꯅꯝꯃꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯤꯛꯇꯨꯕꯨ..." "ꯁꯤꯔꯣ, ꯅꯕꯨꯡꯅ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯁꯥꯕꯤꯅꯤꯅꯦ, ꯐꯖꯕ꯭ꯔꯣ?" "ꯌꯥꯝ ꯐꯖꯩꯌꯦ ꯏꯅꯝꯃ." ꯑꯁꯤ ꯍꯥꯏꯅ ꯇꯦꯊꯕꯤ ꯅꯨꯡꯁꯤꯒꯤ ꯃꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯤꯛ ꯑꯗꯨ ꯀꯜꯂꯛꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯄꯨꯛꯅꯤꯡꯗ "ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯏꯕꯨꯡ ꯄꯥꯔꯤꯗ ꯅꯝꯗꯅ ꯂꯩꯁꯤꯜꯂꯕꯗꯤ ꯑꯩꯁꯨ ꯑꯁꯤꯒꯨꯝꯕ ꯁꯅꯥꯒꯤ ꯂꯤꯛ ꯑꯁꯦ ꯏꯕꯨꯡ ꯄꯥꯔꯤꯅ ꯑꯩꯒꯤꯗꯃꯛꯇ ꯁꯥꯕꯤꯗꯣꯏꯅꯤꯅꯦꯀꯣ꯫ ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯂꯤꯛꯅꯣ ꯌꯦꯡꯉꯨꯅꯦ, ꯑꯣꯟꯊꯣꯛꯅ ꯄꯥꯝꯂꯤꯗꯀꯣ ꯑꯩꯗꯤ꯫ ꯑꯁꯤꯒꯨꯝꯕ ꯂꯤꯛꯁꯦ ꯑꯃꯇꯪ ꯑꯩꯒꯤ ꯏꯉꯛꯁꯝ ꯑꯁꯤꯗ ꯁꯤꯕ ꯐꯪꯖꯔꯕꯗꯤ ꯑꯩꯁꯦ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯟꯕ ꯍꯥꯏꯗꯣ ꯑꯣꯏꯒꯗꯕꯅꯤ꯫ ꯇꯦꯊꯕꯤꯅ ꯇꯨꯃꯤꯟ ꯂꯩꯗꯨꯅ ꯅꯨꯡꯁꯤꯒꯤ ꯃꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯤꯛ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨꯗ ꯅꯨꯡꯁꯤꯅ "ꯇꯦꯊꯕꯤꯌ, ꯇꯦꯊꯕꯤ, ꯀꯩꯗꯧꯔꯒꯦ ꯏꯆꯜꯕꯣ?" "ꯀꯩꯁꯨ ꯇꯧꯗꯦ ꯏꯅꯝꯃ, ꯂꯤꯛꯁꯦ ꯏꯅꯝꯃꯗ ꯌꯥꯝ ꯄꯛꯆꯩ ꯍꯥꯏꯗꯅ ꯁꯨꯝ ꯌꯦꯡꯂꯤꯕꯅꯤ꯫ ꯌꯥꯝ ꯐꯖꯩ ꯂꯤꯛꯁꯦ꯫ ꯏꯅꯝꯃꯗꯤ ꯁꯅꯥ ꯂꯨꯄꯥ ꯃꯈꯜ ꯃꯈꯜ ꯌꯥꯝꯁꯤ, ꯅꯨꯡꯉꯥꯏꯖꯔꯝꯅꯤ ꯏꯅꯝꯃꯒꯤ ꯄꯨꯟꯁꯤꯁꯦ." "ꯑꯣꯟꯊꯣꯛꯄ ꯅꯪꯁꯨ, ꯑꯩꯗꯤ ꯁꯅꯥꯁꯦ ꯀꯌా ꯊꯣꯏꯅ ꯀꯜꯂꯛꯇꯦ꯫ ꯏꯁꯥꯒꯤ ꯑꯣꯏꯅ ꯁꯅꯥ ꯂꯨꯄꯥꯁꯦꯀꯌా ꯄꯥꯝꯗꯦ꯫ ꯂꯩꯖꯔꯤꯕ ꯈꯔꯁꯦ ꯑꯗꯨꯝ ꯄꯪꯁꯤ ꯁꯤꯔꯒ ꯂꯣꯏꯔꯦꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨꯅꯦ, ꯅꯣꯏ ꯇꯥꯗꯁꯤꯗ ꯑꯩꯒꯤ ꯁꯅꯥꯗ ꯁꯥꯗꯣꯏꯗ ꯇꯧꯔꯒ ꯂꯩ꯫ ꯑꯩꯅ ꯁꯥꯔꯨꯅꯨ, ꯀꯩ ꯀꯥꯟꯅꯗꯕꯗꯥꯅ ꯍꯥꯏꯕꯕꯨ ꯌꯥꯗꯦ." ꯅꯨꯡꯁꯤꯅ ꯏꯆꯝ ꯆꯝꯅ ꯍꯥꯏꯖꯔꯤꯕ ꯋꯥ ꯑꯗꯨ ꯇꯦꯊꯕꯤ ꯃꯥꯗꯤ ꯃꯕꯨꯛ ꯐꯠꯇꯕ ꯀꯜꯂꯛꯄꯅ ꯃꯁꯥ ꯄꯨꯝꯕ ꯊꯨꯝꯍꯠꯈꯤꯕꯅ ꯐꯠꯇꯅ ꯑꯣꯏꯅ ꯈꯜꯂꯝꯃꯤ꯫ "ꯏꯁ, ꯑꯩꯅ ꯀꯜꯂꯛꯅꯕ ꯀꯥꯏꯅ ꯍꯥꯏꯔꯤꯕꯅꯤꯅꯦ, ꯁꯅꯥ ꯂꯨꯄꯥꯗ ꯊꯣꯏꯅ ꯀꯜꯂꯛꯇꯦꯒ ꯀꯥꯏꯗꯅ ꯑꯩꯒꯤ ꯏꯃꯥꯡꯁꯤꯗ
ꯃꯥꯒꯤ ꯁꯅꯥ ꯂꯨꯄꯥ ꯌꯥꯝ ꯂꯩ ꯀꯥꯏꯗꯅ ꯇꯥꯛꯅꯤꯡꯗꯅ ꯊꯑꯣꯏꯅ ꯍꯥꯏꯔꯤꯅꯦꯕ꯫ ꯑꯗꯨꯕꯨꯗꯤ ꯏꯕꯦꯝꯃ ꯅꯪ ꯀꯨꯏꯔꯔꯣꯏ ꯑꯩꯅ ꯅꯝꯗꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯅꯪꯒꯤ ꯃꯐꯝ ꯃꯨꯟꯒꯗꯕ꯫ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯏꯕꯨꯡ ꯄꯥꯔꯤꯕꯨꯁꯨ ꯑꯩꯅ ꯃꯨꯟꯒꯅꯤ, ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯒꯤ ꯂꯟ ꯊꯨꯝ ꯄꯨꯝꯕꯁꯨ ꯑꯩꯒꯤ ꯑꯣꯏꯗꯨꯅ ꯏꯅꯤꯡ ꯇꯧꯅ ꯇꯦꯊꯕꯤ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯒꯅꯤ꯫ ꯍꯩꯃ ꯀꯩꯗꯧꯔꯒꯦ ꯇꯦꯊꯕꯤ, ꯅꯪꯕꯨ ꯅꯁꯥꯒ ꯉꯝꯗ꯭ꯔꯕ꯭ꯔꯣ? ꯀꯩꯅꯣ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯅꯊꯟꯇ ꯃꯪꯂꯤꯕꯗꯨꯕꯣ? ꯏꯅꯝꯃ ꯑꯩꯁꯦ ꯍꯛꯆꯥꯡ ꯈꯔ ꯉꯝꯗꯕ ꯑꯗꯨꯒꯤꯅꯤ꯫ ꯍꯩꯃ ꯅꯁꯥ ꯉꯝꯗ꯭ꯔꯕꯗꯤ ꯉꯁꯥꯏꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯥ ꯅꯪꯕꯣ? ꯅꯪ ꯁꯤꯗꯤꯕ ꯋꯥꯔꯝꯅꯅꯤꯗ ꯏꯆꯟꯗꯤ ꯉꯁꯥꯏꯗꯒꯤ ꯅꯁꯥ ꯉꯝꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯍꯣꯠꯅꯕꯗ꯫ ꯑꯗꯣ ꯅꯠꯇꯦ ꯅꯪꯕꯨ ꯅꯁꯥ ꯉꯝꯗ꯭ꯔꯕꯗꯤ ꯌꯨꯝꯗ ꯍꯜꯂꯒꯦꯔꯣ? ꯌꯥꯅꯤꯗ ꯏꯅꯝꯃ, ꯅꯁꯥ ꯉꯝꯗ꯭ꯔꯕꯗꯤ ꯌꯨꯝꯗ ꯍꯜꯂꯒ ꯑꯣꯏꯅ ꯄꯣꯊꯥꯖꯔꯨꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯒ ꯇꯦꯊꯕꯤꯅ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯅ ꯍꯥꯏꯁꯤꯟꯅꯔꯤꯕꯗꯨ ꯑꯋꯣꯏꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯇꯦꯊꯕꯤꯕꯨ ꯃꯌꯨꯝꯗ ꯍꯜꯍꯟꯈꯤꯔꯝꯃꯤ꯫ ꯇꯦꯊꯕꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯉꯁꯥꯏ ꯄꯥꯔꯤꯅ ꯅꯨꯡꯁꯤꯒꯤꯅꯤ ꯍꯥꯏꯅ ꯂꯤꯛꯀ ꯁꯥꯕꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯒ ꯃꯁꯥꯗꯣ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯏꯁꯥꯎ ꯁꯥꯎꯅꯤꯡꯕ ꯃꯇꯧ ꯎꯠꯇꯨꯅ ꯁꯨꯛꯇꯣꯛꯇꯨꯅ ꯂꯩꯕꯗꯨꯗ ꯃꯃꯥꯏꯕꯦꯝꯃ ꯇꯥꯃꯨꯅ "ꯏꯃꯥꯒꯤ ꯇꯦꯊꯕꯤ, ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯨ? ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯔꯤꯕꯗꯨꯕꯣ? ꯏꯆꯥꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯤꯕꯅꯣ ꯏꯃꯥꯗ ꯍꯥꯏꯌꯨ, ꯏꯃꯥꯅꯦ ꯃꯈ꯭ꯌꯥꯠꯇꯨ ꯁꯦꯠꯀꯦꯅꯦ." "ꯑꯁ ꯀꯅꯥꯅꯁꯨ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦ ꯏꯃꯥ." ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯉꯁꯥꯏ ꯊꯕꯛ ꯍꯜꯂꯛꯄꯗꯒꯤ ꯁꯨꯛꯇꯣꯛꯇꯅ ꯎꯪꯗꯅ ꯂꯩꯔꯤꯕꯗꯨꯅ? "ꯏꯃꯥ ꯉꯁꯥꯏꯅꯦ ꯏꯕꯨꯡ ꯄꯥꯔꯤꯅ ꯏꯅꯝꯃ ꯅꯨꯡꯁꯤꯒꯤꯅꯤ ꯍꯥꯏꯅ ꯁꯅꯥꯒꯤ ꯂꯨꯐꯥꯡ ꯑꯃ ꯁꯥꯕꯤꯔꯤꯕ꯫ ꯂꯤꯛꯇꯣ ꯀꯌꯥꯗꯤ ꯐꯖꯈ꯭ꯔꯦ꯫ ꯑꯩꯗꯤ ꯂꯤꯛꯇꯣ ꯎꯔꯨꯕꯗꯒꯤ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ꯫ ꯂꯤꯛꯇꯣ ꯑꯩꯒꯤ ꯑꯣꯏꯅꯤꯡꯕꯅ ꯉꯥꯎꯔꯦ꯫ ꯀꯔꯝꯅ ꯂꯤꯛꯇꯣ ꯑꯩꯒꯤ ꯑꯣꯏꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ?" "ꯍꯩ ꯑꯄꯪꯕꯤ, ꯂꯤꯛꯇꯣ ꯅꯪꯅ ꯀꯔꯝꯅ ꯑꯣꯏꯁꯤꯒꯦꯅ ꯈꯟꯒꯗꯕꯒꯤ ꯁꯔꯨꯛ ꯏꯕꯨꯡꯉꯣ ꯄꯥꯔꯤꯗꯨꯗꯨꯝ ꯅꯪꯒꯤ ꯑꯣꯏꯅꯕ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯅ ꯈꯜ꯫ ꯏꯕꯨꯡꯉꯣ ꯄꯥꯔꯤꯗꯨꯕꯨ ꯅꯪꯒꯤ ꯑꯣꯏꯔꯕꯗꯤ ꯃꯗꯨꯗꯒꯤ ꯍꯦꯟꯕ ꯁꯅꯥ ꯀꯌꯥ ꯅꯪꯅ ꯁꯤꯒꯗꯧꯔꯤꯕꯁꯦ." "ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ, ꯑꯗ ꯏꯕꯨꯡ ꯄꯥꯔꯤꯕꯨ ꯀꯔꯝꯅ ꯑꯩꯅ ꯑꯩꯒꯤ ꯑꯣꯏꯗꯣꯏꯅꯣ ꯁꯤꯅꯤ꯫ ꯑꯩꯅꯦ ꯃꯁꯤꯗ ꯈꯟꯕꯗ ꯋꯥꯈꯜꯒꯁꯦ ꯄꯨꯡꯃꯝ ꯃꯝꯃꯤ꯫ ꯏꯍꯦ ꯄꯪꯉꯤꯗꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯁꯦ꯫ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯅꯨꯄꯤꯅ ꯍꯧꯖꯤꯟꯕꯗ ꯌꯥꯔꯣꯏꯗꯕ ꯄꯪꯊꯔꯣꯏꯗꯕ ꯂꯩꯇꯦ꯫ ꯈꯔꯁꯨ ꯏꯔꯥꯡ ꯍꯧꯖꯤꯜꯂꯨꯅꯦ꯫ ꯅꯪꯅ ꯀꯦꯁꯤꯟ ꯃꯧꯁꯤꯟꯅꯗꯅ ꯏꯔꯥꯡ ꯍꯧꯖꯤꯜꯂꯒꯕꯨ ꯃꯥꯅ ꯃꯥꯏ ꯂꯩꯗꯅ ꯆꯦꯟꯕ ꯉꯝꯒꯗ꯭ꯔꯣ? ꯅꯁꯛ ꯍꯥꯏꯔꯦ ꯊꯤꯕꯁꯨ ꯅꯠꯇꯦ꯫ ꯏꯆꯥꯒꯤ ꯐꯖꯕ ꯃꯥꯏꯊꯣꯡꯗꯨꯅ ꯈꯣꯏꯁꯥꯛ ꯑꯣꯏꯔꯒ ꯁꯅꯥꯒꯤ ꯉꯥꯗꯨ ꯐꯥꯒꯗꯕꯅꯤꯅꯦ ꯏꯃꯥ ꯏꯕꯦꯝꯃ ꯅꯪꯕꯨ꯫ ꯍꯣ ꯑꯗꯨꯝꯅ ꯇꯧꯕꯗꯣ ꯍꯦꯛꯇ ꯌꯥꯗꯕꯒꯤꯅꯤ꯫ ꯏꯕꯨꯡ ꯄꯥꯔꯤꯗꯣ ꯅꯨꯄꯤ ꯑꯉꯥꯡꯅ ꯍꯦꯡꯉꯣ ꯍꯦꯡꯉꯥ ꯇꯧꯕ ꯌꯥꯕ ꯅꯨꯄꯥ ꯅꯠꯇꯦ꯫ ꯃꯇꯥ ꯑꯃꯒꯤ ꯅꯨꯄꯥꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯅ ꯑꯩꯕꯨ ꯃꯆꯜ ꯑꯃꯒꯨꯝꯅꯁꯨ ꯈꯜꯂꯤ꯫ ꯑꯗ ꯑꯩꯅ ꯏꯔꯥꯡ ꯍꯧꯖꯤꯜꯂꯨꯔꯕꯗꯤ ꯌꯨꯝꯗꯨꯗ ꯑꯩꯒꯤ ꯆꯪꯖꯐꯝ ꯂꯩꯔꯣꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯨꯔꯕꯗꯤ ꯏꯕꯨꯡ ꯄꯥꯔꯤꯁꯨ ꯐꯪꯍꯧꯗ, ꯊꯕꯛ ꯁꯨꯐꯝꯁꯨ ꯂꯩꯇ, ꯏꯃꯥ ꯏꯆꯥꯗꯤ ꯆꯔꯥ ꯍꯦꯟꯗꯧꯔꯤꯕꯅꯤ꯫ ꯅꯪꯅ ꯏꯔꯥꯡ ꯍꯧꯖꯤꯟꯕꯗ ꯌꯥꯔꯣꯏꯗꯕ ꯑꯣꯏꯔꯒꯅ ꯅꯝꯗꯅ ꯑꯣꯏꯅ ꯃꯥꯕꯨ ꯏꯆꯥꯒꯤ ꯑꯣꯏꯕ ꯇꯥꯕꯅꯤ꯫ ꯏꯆꯥꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯧ ꯑꯣꯏꯗꯕ ꯁꯨꯛꯌꯥꯃꯛ ꯌꯥꯗ꯭ꯔꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯆꯥꯅ ꯌꯨꯝ ꯑꯗꯨꯗ ꯃꯧ ꯍꯦꯛ ꯑꯣꯏꯕꯗ ꯏꯃꯥ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗꯤ ꯅꯨꯡꯉꯥꯏꯅ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯄ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯩꯃ ꯃꯤꯅ ꯑꯃꯨꯛ ꯑꯩꯕꯨ ꯀꯩ ꯍꯥꯏꯅꯈ꯭ꯔꯕꯗꯤ ꯑꯩꯅ ꯌꯨꯝ ꯑꯗꯨꯗ ꯃꯧ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯇꯣꯝꯕꯤꯒꯤ ꯃꯤꯡꯊꯣꯜꯅꯤ ꯐꯪꯒꯗꯧꯔꯤꯕꯁꯦ꯫ ꯃꯤꯅ ꯑꯩꯕꯨ ꯇꯧ ꯉꯝꯕꯤꯅꯤꯅ ꯍꯥꯏꯅꯈ꯭ꯔꯕꯗꯤ ꯀꯝꯗꯧꯕ? ꯃꯤꯒꯤ ꯑꯃꯨꯛ ꯈꯟꯕꯤꯔꯨꯔꯅꯨ꯫ ꯃꯤꯅ ꯏꯃꯥ ꯏꯆꯥꯒꯤ ꯊꯤꯕꯣꯡ ꯊꯥꯛꯄꯤꯔꯕ ꯅꯠꯇꯦ꯫ ꯃꯁꯤꯗ ꯃꯤꯅ ꯀꯔꯤ ꯍꯥꯏꯈꯤꯒꯗꯒꯦ ꯈꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯏꯃꯥ ꯏꯆꯥ ꯅꯨꯡꯉꯥꯏꯔꯒ ꯂꯣꯏꯔꯦ꯫ ꯏꯕꯨꯡꯉꯣ ꯄꯥꯔꯤꯕꯨ ꯏꯆꯥꯅ ꯁꯨꯝꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯨ ꯏꯆꯥꯅ ꯑꯣꯏꯕꯁꯤꯅꯤ ꯏꯃꯥꯅ ꯈꯜꯂꯤꯕ꯫ ꯏꯃꯥ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯌꯨꯝꯗꯨꯒꯤ ꯃꯧ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗꯣ ꯐꯪꯗꯣꯏꯅꯤꯅꯦꯀꯣ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯏꯕꯨꯡ ꯄꯥꯔꯤꯁꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯔꯅꯤ꯫ ꯀꯥꯟꯅꯗꯦ ꯏꯃꯥ, ꯑꯩꯈꯣꯏ ꯑꯅꯤ ꯀꯔꯤ ꯀꯝꯗꯧꯔꯒ ꯏꯕꯨꯡ ꯄꯥꯔꯤꯕꯨ ꯑꯩꯒꯤ ꯂꯥꯡꯗ ꯊꯨꯍꯟꯁꯤꯒꯦ ꯍꯥꯏꯅ ꯋꯥꯍꯪꯗ ꯇꯥꯟꯅꯁꯤ꯫ ꯑꯁꯤ ꯍꯥꯏꯅ ꯃꯃꯥ ꯃꯆꯥꯗꯨ ꯋꯥ ꯇꯥꯅꯔꯤ꯫ ꯇꯦꯊꯕꯤ ꯃꯥ ꯃꯆꯥꯁꯤ ꯂꯩꯁꯥꯕꯤ ꯑꯃꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯄ ꯃꯈꯩ ꯄꯥꯔꯤꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫ ꯃꯃꯥ ꯇꯥꯃꯨꯁꯨ ꯃꯆꯥꯕꯨ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯍꯟꯕꯗ ꯃꯥꯅ ꯑꯣꯏꯅ ꯃꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯃꯃꯥ ꯃꯆꯥ ꯑꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯑꯉꯛꯄꯅꯤ꯫ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯄꯥꯝꯂꯤꯕꯅꯤ ꯍꯥꯏꯅ ꯁꯦꯜ ꯄꯥꯏꯕ ꯄꯥꯔꯤꯗ ꯅꯝꯗꯅ ꯂꯩꯁꯤꯜꯂꯕꯗꯤ ꯃꯈꯨꯟ ꯃꯃꯥ ꯃꯆꯥ ꯑꯁꯤ ꯅꯨꯡꯉꯥꯏꯔꯅꯤ ꯑꯁꯤꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯦꯊꯕꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯊꯕꯛ ꯁꯨꯕ ꯂꯥꯛꯂꯝꯃꯤ꯫ ꯇꯦꯊꯕꯤꯅ ꯂꯥꯛꯄ ꯎꯕꯗ ꯅꯨꯡꯁꯤꯒꯤ ꯃꯅꯦꯝ ꯁꯥꯈꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯇꯦꯊꯕꯤꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ "ꯇꯦꯊꯕꯤ ꯅꯪ ꯂꯥꯛꯑꯕ꯭ꯔꯣ?" "ꯍꯣꯏ ꯏꯃꯥꯕꯣꯛ, ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ, ꯁꯥꯎꯕꯤꯒꯅꯨ." "ꯅꯣꯡ ꯐꯥꯗꯣꯛ ꯊꯦꯡꯕꯕꯨ ꯀꯩꯗꯧꯏ ꯍꯥꯏꯒꯦ? ꯆꯪꯉꯣ ꯏꯃꯨꯡꯗ ꯅꯊꯧ ꯇꯧꯖꯔꯨꯔꯣ." "ꯍꯣꯏ ꯏꯃꯥꯕꯣꯛ." ꯅꯨꯡꯁꯤꯅ
Haima, Tethabi, nang laidana, aidi, nang ngarang sangam de haibaduda laklaroi malu. Tethabi mapukningda. Aibu, yumasida lakhaminjiba haiduni ni magisa. Iyum ni bim, aigi iyum, lakningi kusi, lakningi kusi. Nangbu, ngarang sangam de haibadubu kara parabra. Au, pari nama, adoy nama, ayu kisak thong ribanatra, ay ibung pari tabak satpa nang naba thong lukiki. Jakti ina manaloire, nang laklaroi mandana ay noy na thong doi. Adudi ay imong ki tabak ama maloisi lukiki. Hoi hoi, loisin jaruro. Nungthilgi matamni Tethabi siyang khairi. Nungsisu Tethabigi manakta phamduna Tethabigi mateng pangli. Yum asida Tethabibu thabak sunaba mini haina nongmata madom imonggi thabak tawhante. Nungsi mana adumak angamba mateng pangbi. Nungsi phaman manna asumna hairaklambi. Tethabiya handakti inamana isalgi thagi khusumalse hengatpirage khali. Ainasu nang nabungda nangi khusumai hengatpirasi isalse aikoi mungki thaboi ingkang khonasabada warabani haina hairabani. Tethabi mahakti nungsina hariba wafam adu tabada mabukningda madom asumna khanjai. Is aibu minai aduna ye khusuman hengatpige kaina haribani ni magise. Mabi maise yumsigi yumburembi oigadoribani di mari khangsaba natte. Mabukningda asumna khallabasu Tethabi maithong adu iting-tingna. Khusuman hengatrabasu yaidai nama. Hausit inama hoi ibung pari hoina piriba aigi khusuman sina lempana imung pubu konaida. Ado oirasu nasagi hen masil tungsin janabani. Inamana khusuman hengatpigi harisi. Yengo hauzikti nangsu nayumna kai panma yaraklabani. Hauzik matam sigi luhungbada jangliba sel uliba awunpot singse nangsu khanglibani. Aduna nasagi awunpot nangsinabani inamana harisi. Inamanasu Zalgi luhongbada angama matengbudi panganida. Ado nangbo hausik kaidagi khangnarigi. Kaibu loinama kadaidagi nupa khangnarigi haiba. As khangnaba nupa gamta leite dainama. Oibagiro natraga nangisi inamada haidokpai kaibagi khangna sanaba leite na haiziliro. Nate dainama asengbagi ai khangna sanaba kanasu leite. Aidi nupa nahagi wakhalga kaya leite da. Nangse yam chammi Tethabi. Hausiki matamda nupa koidana hingnabagi lanfamda sakhomai muttanaba hotnajaribi nangumbisidi atangbini. Nangi asigumba isam samjaba natausini. Masida inamana isaldi yam nungsirisi. Tansa atuda nupa ama thongal adomdagi sanglaklami nupa adu ubada nungsina. Tomcha je aisi sida pom taigene sangai kai paunu tomcha kaino ne je domsa do yam kana ngamdadun lei. Aduna isebo mungta lao na aingona pause laklib. Ha, imabo kayam kana ngamjibunu tomcha. Kharadi kana ngamjra malije. Aisu isehogi kulda thabak subagi leibani. Nahando yumda halui. Ada khurana aina satpa kanda nasida pause lamona hairakpani. Phare adudi aina horen nabai halaklaga nabaiga tanaraga hayengdo ipamda salage. Adudi ayamuk sakrage ije. Ngakta su phamje taurise ngak phamkisi tomsa kari kaino sakisi kona matang sabam doina saragi je nasigidi salaki asi aina tomsa thongalomda thokki inama kanano sikinu paduba kana kaidore haino ipamgi leikaigi ipa thokpani ipamgi madho asangamda duna leire haina pau hairamliba Tethabi nungaitaba matau utsingaduna haima uthokpanida kayam kanaba ngamjaba salo matam khara ipamda leiraga imagi seba tawirudana inama. Tethabi mana asumna haribasi nungsibu mapamda thadokraga mana pariga naksinaba yanabagi khudongchaba ama phanglani khana haribani. Tethabigi wakhalon khangdabi nungsi madi Tethabigi wadu tabada. Hoine matam khara ai ipamda leiraga imagi seba oina tawbirurage. Horen imaga moi tadagada wafamse hawdoklagi. Asumna numit asigi numidangda nungsina mapamgi mama nari matam khara mamagi seba tawnaba mapamda leiruge haina hairabada manem amadi mapuroibanasu harau harau yabiraklami. Mathangi numitni nungsi mapamda chatnaba haina loisili. Loijibrani maoibe manangbo loire ima. Asi haina nungsi mapamda thoklaktuna. Ima ayamuk chatlukige. Hoi chatluro. Ima sunya ibungo thabak sangba numitta nakoi imagi anaba hangba laki. Sese sialsi paisilo
Sina kari-karino namana saba yaba laybiyo. Yani ima ay moy tadanasu imagi sana thaknaba laynabani haydana sel piri. Mana pibana ama sine mana pibani lawsilu. Namado naba yade hayuko ima ibema. Hoy hayge ma. Nubi chanabu darusilo ay nangbu thinbirage. Moy tada tabak sakkatabado adum chatbiruro. Ay itumta dum chacharage. Yaru yaru. Nathan chatpa yaru ayna thinbani. Tabak tudi sinwising na dum tawgadaba lay. Ay su imado kari oina ngamdribano hangi. Aduga amay bahiba matana na. Hari tudi thong na batawrasi. Asi hainari ngay tithabisu tabak suba laklami. Inama ipam na chaladoiro. Hoy chaladoini. Isaldi wararinido. Imungi tabak kumba nadom hotnabada. Waroy day nama. Imungi tabak tawbabu kayang wapot. Asi haina tithabi kangning na nungsida. Adoy nama ipamda matam kara layrakdoiro. Layrakdoini. Ahagi imana naba patribho matam karade ipamda layba tari nanamasi. Nungsigi wadu tabada tithabi mabukningda harausi. Mahak na parida nagsinba yabagi tanja phasaba mo phangle khanna. Ado tithabi aina aigi kada nabungi ka ikiga pmotpa khara sunaba haina thanambani. Aina sugi tawbani ada inamase phidu muksudana leirabadi thenglani haidana suramdrabani. Ado nangna khara sudo inamasu chatlagi moitada chalasi. Ima namau chatlukigi. Hoi hoi namabu ningthina seba tawbiyu ko ima hoi bema. Asumna nungsi mapamda matam khara mama anabigi seba tawnabani haina mapuroibagi mayum thadoktuna satkirami. Tithabisu nungsina hairambagi matung inna nungsigi kada sanglaktuna. Kadaida mana pmotpa lay haribasibo. O asida tasilaga layribasingsi oirini. Heibu magi minaidona magi mapibu karigayna sudoino. Suroi sang ay magi minay nate. Adoy saruk ipuroibagi pirol amotpase masi oina surukigi. Asi haina tithabi nungsigi pirol amotpa adubuna kasilamada lakta langsilamlaga parigi mapi marol amotpa dubuna sunaba haina kaudagi puraga thoki. Numitsigi numidangni tithabi mamaga wari tawni. Hai tanja phazabam phangningaisida ima isana sinaba thabakto pangthok haurasi. Hoima khudong sabase ai manghan bayaba nate. Aduna hayengdagi ai matam khara yumda halaklaroi. Ibung pari hoida oina leirage. Aduga aseng matanja ma yenglaga marala ma pisilaga aibu magi loinabi oina lausinhallagi. Pathangi numitta tethabina pari amadi parigi mamai be masakida asum hairami. Ibung imabo nasidagi matam khara ai yumsi leirage aigi imado babamgi mawpamagi manakta matam khara leiroge hai. Aduna ai itomda yumda leibado kizai. Aduna yumsida aigi imana mapamda leiri phawba ai matam khara leisage haibabu imaboka ibungana yabiroidra. Karigi yaroi dorino sisu nayumgumbani ne layu layu isasidi. Nupina thanda tarak nayumda leibado nungairoi. Aduna noigi imana yumda halakjiba phawba imaboki sida leitho isasidi. Layu layu isalgisu nayumgumbani. Isalna leibada ikhoina karigi yaroi doribano. Yam nungaizare tudi nasidagi ai matam khara yumsida leirage. Tethabigi lisat wakalon khangdaba pari amadi sakina harau harau tethabibu makoigi mayum aduda leihallami. Asumna matamgi khongchatna lepa leita sum chatkibana nungsina mapamda leikibasi thakai amamukti hairakadawri. Sairak asida tethabi nungsina mapamda leikibagi khudongchaba lauduna pariga naksinadaba kaya hole. Adubu parinadi mabu mazal amagum khanbana mana fana parida irang haujilabasu parina kaisu lana khalamde. Ngasisu tethabi parina thabak chatkadabagi loisilingaida janglaktuna. Ibung thabak chatpidawrabra? Hoi chatawri. Ibungi purita masu khara ibungda paksaba wal ai ibungda paksakadaba masu ma upudagi khanbirake. Asiyaina tethabi haipa saduna upu laiba adudagi mana pamjaba purit ama khallaga parida piduna. Si oina lidoibong sinena ibungda paksagani. Yareda aisi sumliktrake. Ado horendi numidangge igi saksaru hapurad. Ai nanamagi manakta chatkani ada sak saraga halaklani. Nanamasu hayeng hangchiti yumda halakpa yai. Agi imasu masa khara phagani. Wadu tabada tethabi sawningna mado mapamda do laigi haidi madugi nupido nungsiroidori hilaiba.
ꯃꯥꯗ ꯌꯨꯝꯁꯤꯗ ꯁꯨꯡꯍꯜ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯐꯅꯤ ꯈꯜꯂꯒ ꯑꯗꯣ ꯏꯆꯟ ꯏꯃꯥꯗꯣ ꯑꯩ ꯊꯕꯛ ꯆꯠꯈ꯭ꯔꯦꯅ ꯅꯪꯅ ꯈꯔ ꯍꯥꯏꯔꯣꯀꯣ ꯑꯩꯁꯨ ꯊꯦꯡꯉꯦ ꯑꯁꯤ ꯍꯥꯏꯅ ꯆꯠꯀꯦ ꯇꯧꯏ ꯇꯦꯊꯕꯤ ꯇꯍꯥ ꯇꯍꯥ 이봉 ꯐꯨꯔꯤꯠꯇꯣ ꯁꯤ ꯑꯣꯏꯅ ꯂꯤꯠꯄꯤꯌꯨ ꯑꯩꯅ ꯄꯥꯝꯅ ꯈꯟꯖꯕꯁꯦ ꯁꯤ ꯑꯣꯏꯅ ꯂꯤꯠꯂꯒ ꯊꯕꯛꯇꯨ ꯆꯠꯄꯤꯌꯨ ꯃꯆꯨꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯃꯆꯨꯅꯤ ꯁꯤ ꯑꯣꯏꯅ ꯂꯤꯠꯄꯤꯌꯣꯕ 이봉ꯗ ꯃꯆꯨꯁꯤꯁꯨ ꯌꯥꯝ ꯄꯛꯆꯒꯅꯤꯕ ꯁꯤ 이봉ꯒꯤ ꯐꯨꯔꯤꯠꯇꯣ ꯂꯧꯊꯣꯛꯁꯤꯁꯦ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯣ ꯍꯟꯗꯛ ꯃꯔꯛꯇꯤ ꯍꯥꯟꯅꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯦꯗ ꯍꯣꯏꯗ ꯃꯕꯨꯡ ꯑꯃꯅꯤ ꯈꯟꯅ ꯀꯣꯏꯗꯗꯅ ꯇꯧꯖꯔꯤꯕ ꯑꯣꯏꯔꯤꯅꯤ ꯇꯦꯊꯕꯤ 이봉ꯁꯤ ꯃꯇꯝ ꯊꯦꯡ ꯑꯗꯨꯅ ꯀꯨꯏꯊꯅ ꯂꯩꯕ ꯌꯥꯔꯣꯏ 이봉 ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯅ ꯀꯔꯤꯁꯨ ꯑꯔꯥꯟꯕ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯜꯂꯨꯕ ꯇꯧꯗ ꯄꯥꯔꯤ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯇꯦꯊꯕꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯄꯥꯔꯤꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯍꯠꯇꯨꯅ ꯂꯩꯃꯥꯏꯗ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯈꯤ ꯑꯩꯅ ꯍꯥꯏꯔꯗꯤ ꯌꯥꯔꯣꯏꯗꯕꯅꯤ ꯈꯣꯏꯗꯧꯁꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯏ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯉꯣꯟꯗ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯁꯦ ꯃꯥꯅ ꯑꯔꯦꯝꯕ ꯂꯣꯏꯅ ꯇꯥꯍꯜꯂꯤ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯏꯔꯥꯡ ꯍꯧꯖꯤꯜꯂꯤꯁꯦ ꯃꯥꯅꯗꯤ ꯀꯩꯁꯨꯝꯇ ꯈꯪꯕꯤꯗꯦꯕ ꯑꯗꯣ ꯀꯔꯤꯕ ꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯔꯝꯕꯗꯣ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯃꯄꯥꯝꯗꯒꯤ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯏꯗꯤ ꯑꯩꯅ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯍꯧꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯅꯤ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯅ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕ ꯊꯕꯛꯁꯦ ꯍꯦꯛ ꯄꯥꯡꯊꯣꯛꯍꯧꯗꯕꯗ ꯑꯩꯅ ꯌꯨꯝꯁꯤꯗ 이봉 ꯄꯥꯔꯤꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯐꯪꯂꯔꯣꯏ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯄꯥꯔꯤ ꯊꯦꯡꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯉꯁꯥꯏꯗꯒꯤ ꯄꯥꯔꯤ ꯍꯜꯂꯛꯄ ꯉꯥꯏꯔꯝꯕ ꯇꯦꯊꯕꯤꯗꯨ ꯄꯥꯔꯤꯅ ꯍꯜꯂꯛꯂꯕꯗ 이봉 ꯍꯜꯂꯛꯂꯕ꯭ꯔꯣ ꯍꯩꯃ ꯅꯪꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗꯅ ꯀꯩꯗꯧꯔꯝꯂꯤꯕ 이봉 hallakpa ngairamlini ꯑꯗꯣ ꯏꯃꯥꯗꯤ ꯏꯃꯥꯕꯨꯛꯇꯤ ꯉꯁꯥꯏꯅ ꯇꯨꯝꯈ꯭ꯔꯦ ꯐꯔꯦ ꯐꯔꯦ ꯅꯪꯁꯨ ꯇꯨꯝꯗꯅꯕ ꯇꯧ ꯊꯦꯡꯉꯤ ꯃꯇꯝꯁꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯥꯔꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯇꯦꯊꯕꯤ ꯄꯥꯔꯤꯒꯤ ꯇꯨꯡꯗ ꯇꯞꯅ ꯏꯟꯅꯔꯛꯇꯨꯅ ꯄꯥꯔꯤꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯑꯍꯤꯡ ꯑꯊꯦꯡꯕꯁꯤꯗ ꯇꯦꯊꯕꯤꯅ ꯄꯥꯔꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯄꯁꯤꯗ ꯄꯥꯔꯤ ꯃꯁꯥꯗꯣ ꯈꯖꯤꯛ ꯈꯧꯇꯛ ꯆꯥꯏ ꯀꯩꯗꯧꯔꯒꯦ ꯏꯆꯟ 이봉 ꯑꯩ ꯉꯁꯤꯗꯤ 이봉ꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ ꯀꯔꯤ ꯋꯥꯅꯣ 이봉 ꯑꯩ 이봉ꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯩꯕꯨ 이봉ꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ 이봉ꯒꯤ ꯅꯐꯝꯗ ꯀꯠꯆꯔꯒꯦ ꯄꯥꯔꯤ ꯇꯦꯊꯕꯤꯒꯤ ꯋꯥ ꯑꯗꯨꯗ ꯄꯤꯡ ꯂꯥꯎꯏ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ ꯇꯨꯀꯠꯆꯕ ꯋꯥꯈꯜ ꯑꯩꯅꯗꯤ ꯅꯪꯕꯨ ꯏꯆꯜꯃꯛꯅꯤ ꯈꯜꯂꯒ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤ ꯇꯦꯊꯕꯤ ꯅꯪ ꯀꯥꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ 이봉 ꯑꯩꯕꯨ 이카이 ꯈꯪꯗꯕꯤꯅꯤ ꯍꯥꯏꯒꯦꯁꯨ ꯍꯥꯏ ꯑꯩ ꯃꯗꯨꯗ ꯀꯩꯁꯨꯝꯇ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯣꯏ ꯑꯩ 이봉ꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯕꯨ 이봉ꯅ 이봉ꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ 이사나 ꯌꯥꯅ ꯑꯇꯣꯝꯕꯤ ꯃꯤꯡꯊꯣꯜ ꯐꯪꯖꯒꯦ ꯇꯦꯊꯕꯤ ꯅꯪ ꯋꯥ ꯃꯈꯥ ꯇꯥꯔ ꯀꯥꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ ꯅꯪ ꯃꯗꯨꯅ ꯑꯐꯕ ꯑꯣꯏꯅꯤ ꯇꯦꯊꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤ ꯄꯥꯔꯤ ꯁꯣꯔ ꯐꯨꯏꯅ ꯍꯣꯟꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯁꯨꯛ ꯏꯀꯥꯏ ꯈꯪꯗꯕ ꯀꯌꯥꯗ ꯇꯧꯕ ꯉꯝꯂꯤꯕ ꯑꯉꯥꯡꯗꯨ ꯌꯦꯡꯉꯨꯅꯤ ꯑꯩꯅꯗꯤ ꯏꯆꯜ ꯑꯃꯒꯨꯝ ꯆꯝꯅ ꯈꯜꯂꯨꯔꯤꯕ ꯑꯗꯨꯒ ꯃꯥꯅꯗꯤ ꯀꯌꯥꯗ ꯉꯛꯈ꯭ꯔꯕ ꯑꯉꯥꯡꯅꯣ ꯍꯥꯏꯕꯅꯤꯗ ꯃꯁꯤ ꯀꯨꯏꯅ ꯌꯨꯝꯁꯤꯗ ꯊꯝꯕ ꯍꯧꯅꯗꯦ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯁꯨꯕ ꯂꯥꯛꯂꯅꯨ ꯍꯥꯏꯗꯅ ꯍꯥꯏꯗꯕ ꯌꯥꯔꯣꯏꯗꯧꯅꯤ ꯑꯁꯤ ꯍꯥꯏꯅ ꯊꯣꯡ ꯂꯩꯔꯤꯕ ꯗꯣꯝꯗ ꯌꯦꯡꯂꯛꯄꯗꯗꯤ ꯇꯦꯊꯕꯤꯗꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯝꯗꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯃꯆꯤꯟ ꯆꯤꯡꯂꯞ ꯅꯣꯛꯇꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯛꯂꯝꯗ꯭ꯔꯤ ꯆꯠ ꯌꯥꯝ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ 이봉ꯅ ꯑꯩꯕꯨ ꯅꯁꯥꯅ ꯌꯥꯅ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯌꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯅꯣꯏꯅ 이봉ꯗ ꯅꯝꯗꯅ ꯂꯩꯖꯕ ꯇꯥꯔꯤ ꯑꯁꯤ ꯍꯥꯏꯅ ꯇꯦꯊꯕꯤ ꯃꯥꯕꯨ ꯄꯥꯔꯤꯅ ꯅꯝꯖꯥ ꯅꯝꯊꯦꯛꯄꯤꯗꯧꯔꯦ ꯃꯥꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯈꯣꯡ ꯇꯧꯗꯨꯅ ꯀꯞꯂꯛꯂꯝꯃꯤ ꯍꯦ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯇꯦꯊꯕꯤ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯄꯥꯔꯤꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯦ ꯇꯦꯊꯕꯤ ꯃꯥꯒꯤ ꯊꯣꯛꯄ ꯀꯞꯂꯤ ꯇꯦꯊꯕꯤꯅ ꯀꯞ ꯂꯥꯎꯕꯗꯨ ꯇꯥꯕꯗ ꯃꯃꯥꯏꯕꯦꯝꯃ ꯁꯥꯈꯤ ꯇꯍꯥ ꯇꯍꯥ ꯃꯆꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯟꯗꯨꯅ ꯍꯩ 이봉ꯉꯣ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯨ ꯍꯥꯏꯕꯅꯦ ꯑꯁꯤ ꯍꯥꯏꯅ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯤ ꯇꯦꯊꯕꯤ ꯊꯣꯡ ꯑꯗꯨ ꯈꯪꯒꯥꯡ ꯍꯥꯡꯗꯣꯔꯛꯇꯨꯅ ꯌꯥꯝꯅ ꯀꯤꯖꯕ ꯁꯥꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯒ ꯁꯥꯈꯤꯗ ꯀꯣꯟꯗꯨꯅ ꯏꯃꯥꯕꯣꯛ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯏꯃꯥꯕꯣꯛ ꯑꯩꯕꯨ 이봉ꯅ ꯑꯁꯤ ꯍꯥꯏꯅ ꯋꯥ ꯃꯈꯥ ꯇꯥꯕꯒ ꯉꯝꯗ ꯍꯦꯛ ꯍꯦꯛ ꯀꯞꯂꯛꯂꯝꯃꯤ ꯁꯥꯈꯤ ꯁꯥꯎꯅ ꯄꯥꯔꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯈꯪꯕ꯭ꯔꯥ ꯅꯪ ꯁꯥꯒꯤ ꯂꯤꯆꯠ ꯆꯠꯄ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕꯗ ꯇꯨꯀꯠꯆꯩ ꯌꯨꯝ ꯑꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯔꯤꯕꯤ ꯅꯆꯜꯒꯨꯝꯕꯤ ꯑꯁꯤꯗ ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯂꯤꯆꯠ ꯅꯪꯕꯨ ꯃꯤꯔꯣ ꯏꯃꯥ ꯑꯩ ꯂꯥꯛꯇꯦ ꯅꯆꯥꯂꯥꯟꯕꯤ ꯏꯃꯥ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤꯒꯤ ꯇꯧꯉꯝꯕꯤ ꯃꯤꯅꯥꯏ ꯅꯨꯕꯤꯁꯤꯅ ꯁꯤꯟꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ ꯆꯤꯟꯊꯤꯕꯤꯁꯤꯅ ꯃꯥꯅ ꯉꯥꯡꯕ ꯋꯥꯗ ꯊꯥꯖꯕꯤꯒꯅꯨ ꯏꯃꯥ ꯅꯆꯥꯂꯥꯟꯕꯤ ꯍꯦ ꯇꯧꯉꯝꯕꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯏꯔꯥꯜ ꯄꯤꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕ ꯏꯃꯥꯗ ꯑꯁꯦꯡꯕꯗꯣ ꯍꯥꯏ ꯀꯩꯅꯣ 이봉 ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯅꯨꯄꯥ ꯅꯤꯡꯉꯝꯃꯤ ꯃꯇꯥꯒꯨꯝ ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯑꯩꯕꯨ ꯅꯝꯖꯥ ꯅꯝꯊꯦꯛꯅꯕ ꯊꯧꯔꯥꯡꯂꯒ ꯍꯧꯖꯤꯛꯇ ꯑꯩꯅ 이봉ꯕꯨ ꯑꯁꯤ ꯍꯥꯏꯅ ꯇꯦꯊꯕꯤꯅ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯀꯞꯂꯗꯨꯅ
kana leizadrabini haina ngamai matagum tuhatpiba nupi oibigi isatpusu temsingnabiba adugasu amuk aibu chintibi tawgamnigi mingthol pibiba he ikai khangdabi nata tawgunu yengningde chintibi tawgambi karigino nang naibu punsigi koknaroidaba amubu kali taisinna hotnaribani ima masigi nupise yamna tawgambi nasau thazau ima nasana aranba karisu tawkiba leite sakhisu masanupasi karamba mino haiba khangi adumakpu tethabigi mawong asida masaba mungsu thazaba ngamlamde tethabi kapladuna imabo ai chalagi mafamsida ai kuina leiba kizari adubu ima su nupi magi awabadi nupi moine imada su khami ibungi wakana leizadrabi aidi aranbada tara aigi phajafam leite aduna ai mafamasi thadokuna chalagi asi haina tethabi kaptuna mapana senthoki bema tethabiya ngai khoni nangbo tethabi khamlu deima mase yamna ngamba nupini mabu khamgi khanga karino ne ngasi aina uriba tariba mayamsiba aigi imungda thokliba sibu kari hai ibungo tethabida ukta khamusu karigumba phattanungdaga thoklabadi aikhoi afaba oiroi kisu toroi masipumba magi lalo ngakani mabu thazagani mabu thazagano mathangi namita tethabigi mama tamu adu mi khara puduna masanupi tethabige loinana parigi mayumda laklammi tamuna yumsi kana kana leige sakhi lakliba mayamdu ubuda pakhatna masanupabu mapana thoklakano hairamduna sakhi mapana thoklaklami mayam kari tamuna nasanupa sagili chachatpada mapalsida yam thuna kauthoro ikhoibu lairare kana leite haina usitap nupigi izatpu kaisu leitana khanba sado miyamna warakhangi ibema asabudo amukta phathabi thokriba thodok adugi damak mama ai isagi mahut sinduna lale haizat lale harage hekta yarabro aigi isa nupise leisabi nacha nupaduna aigi isa siki punsibu karisu leitana khallaga nang hekta lale harage yabro nacha nupado yam thuna kauthoro maduna noigi afabu oigani bema tapna mukta kaina phagadage haibado khanasi amukta saugat biki karino da hausipu tapna khanaba yama matamlada kanade nacha nupa kauthoro sagili chachatpa nacha nupado matung manaw tongdanaba makhong makhuto thudik laga waraklamgi tamu amadi tethabiga lakminaba nupa amana ahal nacha nupado kauthoro hairabdi sat kauthoro ekhoi ni mungdagi singthok laga phurabadi kayana deizar nupa amana madugi nupado hatokpana pharabi moigu masidi mahik amana hatkadam nupi yangang mo karisu leitana khan madi sibana matik saraba mayam amukta tapthabiyu kaidobagi ai isagi mahut sinduna lale haise ai mayam khuramo harabasu khurumjaraki imungna lairiba pari mamana adumna makhut nonaduna miyamda haizaribadu ubada khangma ngamdraduna mapana thoklaklami kari mayamna tawbirise kanana lali kanana sumi khangdana ai boyekta iral pibiribisi karige hey sagili chachatpa nang mangani ne phawribasya mayam kari yenglibage nupasi phudan amga phudan tamuna purakpa nupasing aduna paribu phurami tawribu pumba parigi leikaigi misingsu uraduna mahi parigi yumda laklammi tamu kapladuna loire dana aigi sagi sati loire asiro sensa paiba nogi lichat ason ba mi bunga mi matagum tuat piba nupi oi gi zat pusu kari su leitana khanba aigi sa silai sabi ne aigi sagi punsi mang mayan ijabu mayamna nupa asida sinabiyo parigi leikaigi ahalamana bungo pari bema sakhi nupi masase yum masigi mawoina lausinbana amagisu phagani khani adu natrabadi wa yam sauthoknarakpa tai pari nangisu nangi loinabi lei haiba khani adubo nangna migi masa ningol asida lalurabanina nupi masa si lausinbiro ai madungam loibaji ai lan ai irale masipumba tawngambi minai nupi sigi khujin thawrangaktani isagi isatpu kari suleitana tem singna biraka hausik namo isana taisinariba karigi hingbagi wahan thok leitrabi leikha tarabi aigi isase hinglubagi kanat isase mayamamang asida sagili chachat pasina penanaba ikutmakna mamang asida hatlagani ibe amukta phingat piki adumna tawba hawnadi sakhi nupi masase namo oina lausit migi su masa nupi si leisabi thogliba thawdok asina nupi masa sigi punsi mangan busum aduna nangna yum asigi ahal lama oina nupi masa sibu namo oina lausinbi hoi tata
ꯅꯆꯜꯅ ꯏꯕꯦꯝꯃ ꯇꯦꯊꯕꯤꯕꯨ ꯏꯃꯥ ꯑꯣꯏꯅ ꯂꯧꯁꯤꯜꯂꯒꯦ. ꯀꯩꯅꯣ ꯏꯃꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ? ꯀꯔꯝꯅ ꯃꯥꯕꯨ ꯑꯩꯅ? ꯏꯃꯥ, ꯃꯗꯨ ꯑꯩ ꯉꯝ. ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯅꯨꯡꯁꯤ ꯂꯩ. ꯃꯍꯥꯛ ꯅꯠꯇꯅ ꯑꯩ ꯂꯝꯂꯥꯟꯕꯤ ꯀꯅꯥ ꯑꯃꯕꯨ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯑꯩ ꯉꯝꯂꯣꯏ. ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯅꯪꯅ ꯂꯥꯜꯂꯨꯔꯕꯅꯤꯅ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ ꯏꯃꯥꯒꯤꯕꯨ. ꯏꯆꯜ ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯆꯥ ꯅꯤꯡꯉꯣꯜ ꯑꯁꯦ ꯉꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯖꯔꯁꯅꯨ. ꯃꯥꯕꯨ ꯑꯩꯅ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯜꯂꯒꯦ. ꯇꯦꯊꯥꯕꯤ ꯑꯃꯗꯤ ꯇꯥꯃꯨ ꯃꯈꯣꯏꯒꯤ ꯊꯧꯔꯥꯡ ꯃꯥꯏ ꯄꯥꯛꯂꯦ ꯈꯟꯅ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯑꯈꯥꯕꯤ ꯅꯣꯛ ꯑꯃ ꯅꯣꯛꯅꯩ. ꯑꯁꯨꯝꯅ ꯇꯥꯃꯨꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯄꯥꯔꯤꯒꯤ ꯃꯌꯨꯝꯗ ꯊꯅꯝꯗꯨꯅ ꯃꯥꯅ ꯄꯨꯔꯛꯄ ꯃꯤꯁꯤꯡ ꯑꯗꯨꯒ ꯍꯟꯈꯤꯔꯝꯃꯤ. ꯄꯥꯔꯤꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ. ꯄꯥꯔꯤꯗꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯎꯡꯗꯨꯅ ꯐꯝꯂꯤ. ꯕꯔꯥ ꯂꯩꯇꯕ ꯃꯥꯕꯨ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯔꯥꯟꯕ ꯇꯥꯍꯟꯗꯨꯅ ꯄꯨꯟꯁꯤꯒꯤ ꯀꯣꯛꯂꯔꯣꯏꯗꯕ ꯑꯊꯤꯕ ꯃꯤꯡꯆꯠ ꯑꯃ ꯄꯤꯁꯟꯗꯨꯅ ꯃꯉꯣꯟꯗ ꯅꯝꯂꯩ ꯂꯩꯁꯤꯜꯂꯛꯂꯤꯕꯤ ꯇꯦꯊꯕꯤꯕꯨ ꯍꯥꯠꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ. ꯃꯥꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯋꯥꯅ ꯐꯝꯂꯤꯉꯩ ꯅꯨꯡꯁꯤꯅ ꯃꯣꯏꯇꯥꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯎꯕꯗ ꯄꯥꯔꯤ ꯃꯄꯤ ꯇꯞꯅ ꯁꯤꯟꯊꯔꯛꯂꯝꯃꯤ. ꯅꯨꯡꯁꯤ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯩꯅ ꯊꯥꯔꯤꯕꯁꯤꯕꯨ ꯑꯁꯨꯝꯕꯔ ꯃꯣꯏꯇꯥꯗ? ꯅꯪꯁꯨ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯔꯕ꯭ꯔꯥ ꯅꯨꯡꯁꯤ? ꯃꯣꯏꯇꯥꯗ, ꯑꯩꯅ ꯂꯥꯟꯈꯤꯕ ꯂꯩꯇꯦ ꯅꯨꯡꯁꯤ. ꯄꯨꯝꯅꯃꯛ ꯇꯥꯠ ꯍꯩꯕꯤ ꯇꯧ ꯉꯝꯕꯤ ꯑꯁꯤꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ. ꯑꯁꯤ ꯍꯥꯏꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯄꯥꯔꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯅꯨꯡꯁꯤꯗ ꯂꯣꯏꯅ ꯂꯤꯔꯝꯃꯤ. ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ. ꯃꯁꯤꯗ ꯅꯪꯅꯁꯨ ꯑꯩꯕꯨ ꯊꯥꯖꯕꯤꯗ꯭ꯔꯕꯗꯤ ꯑꯩ ꯑꯁꯦ ꯍꯤꯡꯕꯒꯤ ꯀꯥꯟꯅꯖꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ. ꯑꯩ ꯅꯪꯕꯨ ꯊꯥꯖꯩ ꯃꯣꯏꯇꯥꯗ. ꯑꯩ ꯅꯪꯕꯨ ꯊꯥꯖꯩ. ꯅꯪ ꯑꯩꯒꯤ ꯃꯔꯤꯁꯦ ꯉꯁꯤ ꯉꯔꯥꯡ ꯈꯛꯇ ꯁꯦꯝꯒꯠꯂꯛꯈꯤꯕ ꯃꯔꯤ ꯅꯠꯇꯦ. ꯅꯍꯥꯛꯀꯤ ꯄꯨꯛꯆꯦꯜ ꯑꯩ ꯁꯦꯡꯅ ꯈꯪꯏ. ꯑꯩ ꯅꯪꯕꯨ ꯊꯥꯖꯩ. ꯇꯧ ꯉꯝꯃꯤ. ꯃꯤꯅꯥꯏ ꯅꯨꯄꯤ ꯃꯥꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ. ꯃꯥꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯥꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛ ꯑꯁꯤꯒꯤ ꯃꯍꯩ ꯐꯪꯂꯛꯈꯤꯅꯤ. ꯄꯨꯝꯅꯃꯛꯅ ꯂꯥꯟꯅ ꯎꯕꯤꯔꯕ ꯄꯥꯔꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯃꯥꯕꯨ ꯊꯥꯖꯩ ꯍꯥꯏꯔꯕꯗ ꯃꯊꯃꯣꯏꯗꯨ ꯄꯦꯟꯖꯩ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯇꯦꯊꯕꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯔꯤ. ꯃꯥꯅ ꯄꯥꯝꯖꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨ ꯐꯪꯂꯤ. ꯃꯁꯥ ꯄꯨꯝꯕ ꯁꯅꯥꯅ ꯌꯣꯝꯗꯨꯅ ꯆꯥꯅꯤꯡꯕ ꯁꯦꯠꯅꯤꯡꯕ ꯃꯅꯤꯡ ꯇꯧꯏ. ꯃꯄꯥꯝꯗꯁꯨ ꯂꯣꯟꯅ ꯁꯦꯜ ꯊꯩꯗꯨꯅ ꯃꯃꯥ ꯇꯥꯃꯨꯁꯨ ꯃꯆꯥꯅ ꯏꯅꯥꯈꯨꯟꯕ ꯏꯃꯨꯡꯗ ꯃꯧ ꯑꯣꯏꯕꯗꯒꯤ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯄ ꯄꯨꯟꯁꯤ ꯃꯍꯤꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ. ꯇꯦꯊꯕꯤ ꯅꯣꯡꯃꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯗꯦ. ꯃꯀꯦ ꯁꯦꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ. ꯃꯍꯥꯛ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠ ꯆꯠꯇꯦ. ꯄꯨꯔꯥ ꯃꯇꯥ ꯑꯃꯒꯤ ꯅꯨꯄꯤꯅꯤ. ꯇꯦꯊꯕꯤꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯀꯌꯥ ꯑꯁꯤ ꯎꯔꯨꯔꯒ ꯁꯈꯤꯁꯨ ꯃꯆꯥꯅꯨꯄꯥꯅ ꯃꯍꯥꯛ ꯂꯥꯟꯗꯦ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨ ꯑꯆꯨꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯈꯜꯂꯛꯂꯝꯃꯤ. ꯇꯦꯊꯕꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ. ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨꯗꯤ ꯐꯪꯂꯝꯗꯦ. ꯄꯔꯤ ꯅꯣꯡꯃꯗ ꯇꯦꯊꯕꯤꯗ ꯀꯧꯉꯥꯡ ꯇꯧꯗꯦ. ꯃꯍꯥꯛ ꯇꯦꯊꯕꯤꯕꯨ ꯇꯁꯦꯡꯅ ꯇꯨꯀꯠꯆꯩ. ꯇꯦꯊꯕꯤ ꯎꯕꯗ ꯃꯍꯥꯛ ꯊꯩ ꯊꯩꯗꯨꯅ ꯆꯠꯂꯝꯃꯤ. ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗ꯭ꯔꯕꯤ ꯇꯦꯊꯕꯤ ꯇꯥꯏꯅꯐꯝ ꯈꯪꯗ ꯅꯨꯡꯁꯤꯗ ꯑꯣꯏꯅ ꯁꯥꯎꯅꯤꯡꯂꯝꯃꯤ. ꯃꯄꯨꯔꯣꯏꯕ ꯄꯥꯔꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯅꯨꯡꯁꯤꯒꯤ ꯃꯅꯥꯛꯇꯗ ꯂꯩꯕ ꯃꯥꯕꯨꯅ ꯍꯥꯟꯅ ꯌꯦꯡꯗꯕ ꯀꯌꯥ ꯑꯁꯤꯅ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕ ꯈꯝꯕꯟꯕꯅ ꯃꯁꯥꯗꯨ ꯂꯥꯡꯒꯣꯏ ꯆꯜꯂꯝꯃꯤ. ꯇꯦꯊꯕꯤ ꯃꯥꯒꯤ ꯀꯥꯗ ꯏꯁꯧ ꯇꯧꯔꯤ. ꯈꯣꯏꯗꯧꯅꯒ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅꯤ. ꯁꯅꯥ ꯂꯨꯄꯥꯁꯤꯅꯒ ꯃꯔꯣꯜ ꯑꯃ ꯂꯨꯝꯕꯅꯤ. ꯁꯤꯔꯣꯏꯗꯍꯤ ꯁꯅꯥꯒ ꯁꯦꯝꯇ. ꯑꯁꯤ ꯍꯥꯏꯅ ꯃꯁꯥꯗ ꯁꯤꯔꯤꯕ ꯁꯅꯥꯁꯤꯡ ꯑꯗꯨ ꯐꯠ ꯐꯠ ꯂꯧꯊꯣꯛꯏ. ꯑꯩꯅꯗꯤ ꯇꯥ ꯄꯥꯔꯤꯗ ꯅꯝꯗꯅꯕꯨ ꯂꯩꯔꯕꯗꯤ ꯇꯥ ꯄꯥꯔꯤꯅꯁꯨ ꯑꯩꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯖꯔꯛꯀꯅꯤ ꯈꯜꯂꯨꯔꯒ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄꯗꯤ ꯂꯥꯏꯔꯗꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯜꯁꯤꯗ ꯑꯗꯨꯃꯛ ꯂꯨꯞꯇꯨꯅ ꯂꯩꯕ. ꯑꯩ ꯌꯥꯝ ꯆꯥꯛꯏꯗ. ꯑꯩ ꯁꯅꯥ ꯂꯨꯄꯥ ꯁꯦꯠꯄ ꯆꯥꯕ ꯏꯅꯤꯡ ꯊꯨꯡꯅꯁꯨ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯐꯝꯗ ꯐꯪꯗ꯭ꯔꯤ. ꯏꯄꯨꯔꯣꯏꯕꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯤꯕꯁꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯌꯨꯝꯁꯤꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯟꯗꯨꯅ ꯂꯩꯕꯒꯤꯅꯤ. ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯈꯩꯗꯤ ꯑꯩ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ. ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯇꯥꯏ? ꯃꯥꯕꯨ ꯂꯣꯏꯁꯤꯟꯕ ꯇꯥꯏ. ꯃꯥꯕꯨ ꯑꯩꯒꯤ ꯇꯥ ꯄꯥꯔꯤꯒꯤ ꯄꯨꯟꯁꯤꯗꯒꯤ ꯂꯥꯞꯅ ꯆꯠꯍꯟꯈꯤꯕ ꯇꯥꯏ. ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯂꯩꯇ꯭ꯔꯕꯗꯤ ꯇꯥ ꯄꯥꯔꯤꯅ ꯁꯣꯏꯗꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯀꯅꯤ. ꯑꯗꯨꯅ ꯀꯥꯟꯅꯗꯦ. ꯑꯩ ꯏꯄꯥꯝ ꯆꯠꯇꯨꯅ ꯏꯄꯥꯒ ꯋꯥ ꯇꯥꯟꯅꯔꯨꯈꯤꯒꯦ. ꯑꯁꯤ ꯈꯟꯅ ꯇꯦꯊꯕꯤ ꯃꯄꯥꯝꯗ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ. ꯃꯥꯕꯨ ꯄꯥꯔꯤꯅ ꯍꯥꯟꯅ ꯌꯦꯡꯕꯤꯗ꯭ꯔꯤꯕ, ꯃꯥꯕꯨ ꯀꯧꯉꯥꯡ ꯇꯧꯕꯤꯗ꯭ꯔꯤꯕꯁꯤ ꯃꯍꯥꯛꯅ ꯄꯥꯔꯤꯒꯤ ꯃꯐꯝꯗ ꯇꯧꯈꯤꯕ ꯂꯨꯖꯗ꯭ꯔꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨꯒꯤꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯈꯟꯊꯕ ꯇꯧꯗ. ꯅꯨꯡꯁꯤꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯒꯤ ꯄꯥꯔꯤꯅ ꯃꯥꯕꯨ ꯃꯤꯔꯥꯏꯔꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯅꯨꯡꯁꯤꯕꯨ ꯄꯥꯔꯤꯒꯤ ꯄꯨꯟꯁꯤꯗꯒꯤ ꯃꯥꯡꯍꯟꯈꯤꯅꯕ, ꯅꯨꯡꯁꯤꯕꯨ ꯍꯥꯠꯅꯕ ꯍꯥꯏꯅ ꯇꯦꯊꯕꯤ ꯃꯃꯥꯒ ꯁꯥꯔꯧ ꯁꯤꯜꯂꯝꯃꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯇꯦꯊꯕꯤ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯣꯏꯇꯥꯗ. ꯄꯥꯔꯤ ꯇꯦꯊꯕꯤꯅ ꯆꯪꯂꯛꯄꯗꯨꯗ ꯍꯩꯅꯗ꯭ꯔꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯒꯦ ꯇꯧꯏ. ꯑꯗꯨꯕꯨ ꯇꯦꯊꯕꯤꯅ ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯑꯗꯨꯝꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯤꯔꯤꯕ? ꯑꯩꯁꯤꯕꯨ ꯃꯣꯏꯇꯥꯗꯒꯤ ꯅꯨꯄꯤ ꯅꯠꯇꯕ꯭ꯔꯣ? ꯅꯪꯕꯨ ꯀꯅꯥꯅ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯔꯤꯕ? ꯑꯩꯒꯤ ꯂꯣꯏꯅꯕꯤꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤ ꯈꯛꯇꯅꯤ. ꯑꯩ ꯅꯪꯕꯨ ꯀꯅꯥꯅ ꯃꯁꯛ ꯈꯪꯗꯦ.
ꯅꯪꯒꯨꯝꯕꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯇꯧꯉꯝꯕꯤ ꯑꯃꯕꯨ ꯑꯩꯅ ꯀꯔꯝꯅ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯈꯟꯒꯅꯤ? ꯅꯍꯥꯛꯊꯛ ꯏꯔꯥ ꯂꯩꯖꯗ꯭ꯔꯕ ꯑꯩꯕꯨ ꯃꯤꯌꯥꯃꯥꯡꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯪꯅ ꯏꯀꯥꯏꯕ ꯄꯤꯈꯤꯕ? ꯁꯤꯗꯕꯨ ꯑꯩꯅ ꯀꯔꯝꯅ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯈꯟꯒꯅꯤ? ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯈꯟꯕꯗꯤ ꯂꯥꯏꯔꯗꯅ ꯏꯆꯤꯜꯁꯤꯅ ꯐꯥꯎꯕ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗ ꯑꯩ ꯍꯪꯒꯣꯏ꯫ ꯄꯨꯝꯅꯃꯛ ꯑꯗꯣ ꯑꯩꯅ ꯃꯣꯏ ꯇꯥꯗꯕ ꯅꯨꯡꯁꯤꯔꯨꯕꯒꯤ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕ꯫ ꯃꯣꯏ ꯇꯥꯗꯅ ꯈꯪꯕꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯪꯒꯤ ꯋꯥꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯤ ꯂꯩꯔꯕ ꯑꯩꯉꯣꯟꯗ ꯅꯝꯂꯩ ꯂꯩꯁꯤꯜꯂꯛꯂꯤꯕ ꯏꯔꯥ ꯂꯩꯖꯗꯕ ꯑꯩꯕు ꯃꯤꯌꯥꯃꯥꯡꯗ ꯆꯪꯍꯠ ꯍꯥꯠꯂꯤꯕꯗꯨꯕꯨ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯕꯒꯤꯅꯤ ꯍꯥꯏꯕ ꯌꯥꯔꯤꯕ꯭ꯔꯥ? ꯌꯥꯔꯦ, ꯅꯪ ꯑꯩꯉꯣꯟꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯛꯀꯅꯨ꯫ ꯑꯩ ꯅꯪꯒ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯤꯡꯗꯦ꯫ ꯇꯦꯊꯕꯤ ꯋꯥ ꯍꯥꯏꯒꯦ ꯍꯦꯛ ꯇꯧꯕꯒ ꯅꯨꯡꯁꯤꯅ ꯃꯣꯏꯇꯥꯗ ꯀꯩꯗꯧꯕꯤꯔꯤꯒꯦ? ꯂꯥꯛꯑꯣ꯫ ꯀꯩꯅꯣ ꯏꯆꯦ, ꯑꯩꯅ ꯏꯄꯨꯔꯣꯏꯕꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯕꯁꯤꯗ ꯏꯆꯦꯅ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯠꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯀꯅꯥꯒꯤ ꯅꯄꯨꯔꯣꯏꯕ? ꯃꯥꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯤ꯫ ꯅꯪꯒꯨꯝꯕꯤ ꯇꯧꯉꯝꯕꯤꯒ ꯋꯥꯔꯤꯒ ꯁꯥꯟꯅꯍꯟꯕ ꯌꯥꯄꯣꯟꯇꯦ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯦ ꯑꯃꯨꯛ ꯃꯔꯥꯜ ꯄꯤꯁꯤꯟꯕꯤꯒꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯣꯏꯇꯥꯗ ꯂꯥꯛꯑꯣꯁꯦ, ꯂꯤꯟ ꯑꯃꯣꯝꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯕꯤꯔꯅꯨ꯫ ꯍꯦ, ꯀꯅꯥꯗꯅꯣ ꯅꯪꯅ ꯂꯤꯟ ꯑꯃꯣꯝ ꯍꯥꯏꯔꯤꯗꯣ? ꯅꯪꯉꯣꯟꯗꯅꯤ ꯀꯩꯅꯣ, ꯅꯪ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯗ ꯂꯤꯟ ꯑꯃꯣꯝ ꯍꯥꯏꯗꯣꯏꯕ ꯑꯩꯗꯤ? ꯍꯦ, ꯋꯥꯗꯨ ꯆꯨꯝꯅ ꯆꯨꯝꯅ ꯉꯥꯡ꯫ ꯑꯩꯁꯦ ꯅꯪꯅ ꯑꯗꯨꯝꯅ ꯉꯥꯡꯕ ꯌꯥꯕ ꯃꯤꯔꯥ? ꯑꯩꯁꯦ ꯅꯥꯕꯦꯝꯅꯤ, ꯅꯥꯕꯦꯝꯃ, ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ꯫ ꯏꯁ ꯅꯣꯛꯆꯅꯤꯡꯉꯤꯗꯀꯣ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯗꯤ ꯑꯩꯅꯦ ꯈꯪꯂꯕ꯫ ꯑꯩ ꯃꯤꯌꯥꯝ ꯈꯪꯅ ꯑꯉꯧꯕ ꯀꯨꯟꯗꯣꯅ ꯄꯨꯟꯁꯤ ꯂꯩꯄꯨꯜ ꯁꯦꯝꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯗꯣ ꯑꯩꯅꯦ꯫ ꯑꯩ ꯅꯪꯒꯨꯝꯕꯤ ꯃꯤꯅꯥꯏ ꯅꯨꯄꯤ, ꯃꯤꯒꯤ ꯅꯨꯄꯥ ꯐꯥꯕꯤ ꯑꯃꯅ ꯌꯨꯝꯁꯤꯒꯤ ꯃꯕꯦꯝꯃꯅꯤ ꯀꯥꯏꯅꯒ ꯍꯥꯏꯖꯔꯤꯕꯗꯣ ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ? ꯏꯀꯥꯏ ꯈꯪꯗꯕꯤ! ꯍꯣꯏꯗ, ꯅꯪꯕꯨꯗꯤ ꯏꯀꯥꯏꯔꯝꯃꯣꯏ꯫ ꯅꯪꯅ ꯏꯀꯥꯏꯕ ꯈꯪꯂꯝꯂꯒꯕꯨ ꯑꯁꯨꯝꯅ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ꯫ ꯏꯀꯥꯏꯕ ꯈꯪꯗꯕꯗꯨꯅꯕꯨ ꯅꯁꯥꯒꯤ ꯏꯖꯠ ꯀꯔꯤꯁꯨ ꯌꯦꯡꯗꯕ ꯃꯈꯩ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯍꯜꯂꯒ ꯅꯝꯗꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤ ꯂꯩꯁꯤꯜꯂꯛꯂꯤꯕꯅꯤ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯍꯥꯏꯁꯦ ꯆꯨꯝꯗ꯭ꯔꯣ? ꯁꯛꯇꯥꯁꯤꯒ ꯇꯧꯉꯝꯕꯤ ꯏꯀꯥꯏꯗꯕꯤꯁꯤꯒꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯨꯡꯁꯤꯅ ꯄꯥꯔꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯇꯦꯊꯕꯤ ꯃꯃꯤꯠ ꯏ ꯀꯥꯅ ꯅꯨꯡꯁꯤꯗ ꯌꯦꯡꯗꯨꯅ ꯀꯌꯥ ꯂꯥꯛꯆꯅ ꯉꯥꯡꯂꯝꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯅꯨꯡꯉꯥꯏꯅꯤ ꯅꯪ, ꯑꯩꯅ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯔꯤꯕꯁꯤꯒꯤ꯫ ꯑꯁꯨꯛ ꯎꯁꯤꯠꯇꯅ ꯑꯩꯕꯨ ꯉꯥꯡꯕ ꯅꯪꯕꯨꯗꯤ ꯇꯦꯊꯕꯤ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯑꯩꯅ ꯅꯪꯕꯨ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯅꯃꯤꯠ ꯊꯤꯟꯅ ꯌꯦꯡꯉꯨ ꯅꯪ꯫ ꯅꯪ ꯂꯩꯕꯅ ꯑꯩꯒꯤ ꯇꯥ ꯄꯥꯔꯤꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯅꯤ, ꯑꯗꯨꯅ ꯅꯪꯕꯨ ꯑꯩꯅ ꯍꯥꯠꯀꯅꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯕꯨ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯐꯥꯗꯨꯅ ꯇꯦꯊꯕꯤꯒꯤ ꯃꯄꯥꯝ ꯑꯣꯏꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯦꯊꯕꯤꯒ ꯃꯃꯥꯏꯕꯦꯝꯃ ꯇꯥꯃꯨꯒꯁꯨ ꯍꯥꯟꯅꯅ ꯅꯨꯡꯁꯤꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯄ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤꯗꯣ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯒ ꯅꯥꯟꯊꯣꯛꯈꯤꯗꯅꯕ꯫ ꯏꯆꯦ ꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯏꯆꯦ ꯏꯕꯦꯝꯃꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇꯣ ꯑꯣꯏꯕ ꯇꯥꯔꯦꯅꯦꯀꯣ꯫ ꯋꯥꯔꯧ ꯌꯥꯗꯦ, ꯅꯪ ꯂꯩꯕꯅ ꯑꯩꯒ ꯇꯥ ꯄꯥꯔꯤꯒꯗ ꯌꯥꯝꯅ ꯑꯌꯦꯠꯄ ꯑꯣꯏꯔꯦ꯫ ꯅꯪ ꯂꯩꯕꯅ ꯏꯄꯨꯔꯣꯏꯕꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯛ ꯋꯥꯅ ꯑꯩꯅ ꯁꯤꯟꯗꯨꯅ ꯇꯥ ꯄꯥꯔꯤꯗ ꯅꯞꯅ ꯂꯩꯁꯤꯜꯂꯤꯕꯁꯦ ꯁꯦꯠꯄ ꯆꯥꯕ ꯏꯅꯤꯡ ꯊꯨꯡꯂꯒ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯐꯪꯕ ꯑꯗꯨ ꯈꯛꯀꯤ ꯅꯠꯇꯦ, ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯗꯨꯁꯨ ꯐꯪꯅꯕ, ꯇꯥ ꯄꯥꯔꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯅꯕ ꯍꯥꯏꯅ ꯑꯩꯅ ꯊꯑꯣꯏꯅ ꯅꯝꯗꯅ ꯇꯥ ꯄꯥꯔꯤꯗ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯐꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯣ ꯐꯪꯂꯕꯁꯨ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨꯗꯤ ꯑꯩ ꯐꯪꯕ ꯉꯝꯗ꯭ꯔꯦ, ꯃꯔꯝꯗꯤ ꯅꯪ ꯂꯩꯕꯅ꯫ ꯑꯗꯨꯅ ꯅꯪꯕꯨ ꯑꯩꯅ ꯉꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗꯒꯤ ꯃꯥꯡꯍꯟꯈꯤꯗꯨꯅ ꯇꯥ ꯄꯥꯔꯤꯒꯤ ꯄꯨꯟꯁꯤꯗꯒꯤ ꯂꯥꯞꯅ ꯆꯠꯍꯟꯈꯤꯕ ꯇꯥꯔꯦ꯫ ꯅꯨꯡꯁꯤ ꯀꯦꯊꯕꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯀꯔꯤꯁꯨ ꯑꯀꯤꯕ ꯄꯣꯛꯇꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯇꯦꯊꯕꯤ ꯏꯕꯦꯝꯃ, ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯣꯏꯅ ꯈꯪꯂꯛꯂꯅꯤ꯫ ꯅꯪꯅ ꯁꯥꯟꯅꯔꯤꯕ ꯀꯨꯝꯍꯩꯁꯦ ꯑꯩꯅ ꯂꯣꯏꯁꯤꯟꯗꯧꯔꯕꯅꯤ꯫ ꯉꯁꯤꯗꯤ ꯅꯃꯥ ꯅꯆꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛꯇꯣ ꯃꯤꯌꯥꯝꯗ ꯎꯠꯂꯗꯕꯅꯤ꯫ ꯍꯦ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯍꯥ? ꯇꯥꯃꯣꯅ ꯑꯁ ꯏꯃꯥ ꯏꯕꯦꯝꯃ, ꯁꯤꯔꯝꯗꯥꯏꯒꯤ ꯆꯣꯏꯔꯣꯜ ꯂꯣꯜꯂꯤꯕꯅꯤ꯫ ꯑꯣ, ꯃꯥꯒꯤꯁꯦ ꯁꯤꯔꯝꯗꯥꯏꯒꯤ ꯆꯣꯏꯔꯣꯜ ꯂꯣꯜꯂꯤꯕ ꯑꯣꯏꯔꯦꯀꯣ꯫ ꯏꯃꯥ, ꯊꯥꯡ ꯁꯣꯔꯤꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ, ꯑꯩ ꯅꯨꯄꯤ ꯑꯃ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯂꯛꯅꯒꯦ꯫ ꯁꯦ ꯁꯤꯗ ꯂꯩꯔꯤꯁꯦ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ ꯑꯌꯦꯠꯄ ꯑꯣꯏꯔꯤꯕ ꯇꯤꯡꯈꯪ ꯇꯨꯝꯕꯧꯁꯦ ꯃꯔꯨ ꯐꯛꯅ ꯐꯨꯛꯇꯠꯂꯒ ꯃꯥꯡꯍꯟꯈ꯭ꯔꯣ꯫ ꯇꯦꯊꯕꯤ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯅꯨꯡꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨ ꯄꯥꯔꯤꯅ ꯀꯧꯈꯥꯏꯔꯒ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯍꯨꯞꯇꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯇꯥꯃꯨ ꯑꯃꯗꯤ ꯇꯦꯊꯕꯤꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯌꯥꯗ ꯉꯝꯂꯤꯕ ꯃꯃꯥ ꯃꯆꯥꯅ ꯌꯦꯡꯉꯨꯅꯦ, ꯃꯤꯒ ꯍꯥꯠꯀꯗꯕꯒꯤ ꯇꯧꯏ ꯍꯥꯏꯋꯥꯅꯤ, ꯃꯤ ꯍꯥꯠꯄ ꯃꯃꯥ ꯃꯆꯥꯁꯦ ꯐꯥꯎ ꯅꯥꯟꯊꯣꯛꯍꯟꯈꯤꯅꯨ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯗꯨꯕꯨ ꯐꯥꯔꯝꯃꯤ꯫ ꯅꯨꯡꯁꯤ ꯇꯞꯅ ꯇꯦꯊꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯡꯗ ꯇꯣꯡꯂꯤꯕ ꯐꯤꯅꯥꯠ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯇꯦꯊꯕꯤꯒꯤ ꯃꯃꯥꯏꯗ ꯑꯣꯟꯗꯨꯅ ꯊꯥꯏ꯫ ꯈꯪꯕ꯭ꯔꯥ ꯅꯪ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯃꯤꯌꯥꯃꯥꯡꯗ ꯃꯤꯡꯆꯠ ꯊꯤꯍꯟꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯅ ꯉꯥꯏꯔꯛꯂꯤꯕꯁꯦ ꯀꯨꯏꯔꯕ꯫ ꯉꯁꯤꯗꯤ ꯏꯈꯨꯠ ꯄꯦꯟꯅ ꯂꯃꯟ ꯈꯨꯝꯒꯅꯤ, ꯇꯧꯉꯝꯕꯤ ꯃꯤꯅꯥꯏ ꯅꯨꯄꯤ꯫
ꯑꯁꯤ ꯍꯥꯏꯅ ꯑꯃꯨꯛꯀꯁꯨ ꯅꯨꯡꯁꯤꯅ ꯇꯦꯊꯕꯤꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯐꯤꯅꯥꯠ ꯑꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯑꯣꯟꯗꯅ ꯀꯟꯁꯤꯜꯂꯤ꯫ ꯏꯃꯥ ꯏꯕꯦꯟꯁꯤꯡ, ꯐꯠꯇ꯭ꯔꯕꯤ ꯃꯃꯥ ꯃꯆꯥ ꯑꯁꯤ ꯑꯩꯕꯨ ꯍꯥꯠꯀꯦ ꯊꯧꯔꯥꯡꯂꯝꯕꯒꯤꯗꯃꯛ ꯃꯇꯤꯛ ꯊꯣꯛꯄ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ꯫ ꯃꯁꯦ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯗꯅꯕ ꯄꯔꯥ ꯑꯃ ꯇꯝꯕꯤꯁꯤ ꯃꯌꯥꯝ꯫ ꯇꯝꯕꯤꯁꯤ꯫ ꯃꯤꯒꯤ ꯄꯨꯟꯁꯤ ꯑꯃꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕꯤ ꯃꯃꯥ ꯃꯆꯥꯁꯦ ꯐꯨꯔꯁꯤ ꯃꯌꯥꯝ꯫ ꯐꯨꯔꯁꯤ꯫ ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯟꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯦ ꯃꯁꯝꯁꯤ ꯈꯨꯗꯥꯡ ꯌꯦꯜꯂꯒ ꯍꯥꯏꯗꯠꯀꯦꯗ ꯍꯥꯏ꯫ ꯑꯁꯤ ꯍꯥꯏꯅ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯇꯦꯊꯕꯤ ꯑꯃꯗꯤ ꯇꯥꯃꯨ ꯃꯃꯥ ꯃꯆꯥꯕꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯗꯠꯂꯝꯃꯤ꯫ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯃꯃꯥ ꯃꯆꯥꯗꯨ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯇꯥꯃꯨꯅ "ꯃꯌꯥꯝ, ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯐꯨꯕ ꯂꯦꯞꯄꯤꯔꯣ꯫ ꯑꯩꯈꯣꯏ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯕꯨ ꯐꯨꯔꯤꯕꯁꯦ ꯑꯃꯨꯛꯇ ꯂꯦꯞꯄꯤꯌꯨ"꯫ ꯇꯦꯊꯕꯤꯅ "ꯃꯌꯥꯝꯅ ꯏꯃꯥ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯐꯨꯔꯤꯕꯁꯦ ꯑꯃꯨꯛꯇ ꯂꯦꯞꯄꯤꯌꯨ꯫ ꯑꯩꯈꯣই ꯏꯁꯥꯒꯤ ꯏꯔꯥꯜ ꯌꯥꯖꯔꯤ"꯫ ꯅꯨꯡꯁꯤꯅ "ꯅꯁꯥꯒꯤ ꯅꯔꯥꯜ ꯌꯥꯖꯔꯕꯁꯨ ꯃꯤꯅꯥꯏ ꯅꯨꯄꯤ ꯅꯪꯒꯤ ꯅꯔꯥꯜ ꯑꯗꯨꯅ ꯂꯣꯏꯗ꯭ꯔꯤ꯫ ꯃꯃꯥꯡꯊꯛꯇ ꯅꯣꯏꯅ ꯇꯧꯈꯤꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯍꯟꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯁꯨ ꯃꯤꯌꯥꯝꯗ ꯌꯥꯝ ꯊꯨꯅ ꯍꯥꯏ"꯫ ꯅꯨꯄꯤꯕꯨꯅ "ꯍꯥꯏꯌꯨ, ꯅꯔꯣꯜ ꯆꯨꯝꯃꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯏꯅ ꯃꯥꯅ ꯅꯥꯇꯩ ꯆꯥꯔꯣꯏ"꯫ ꯃꯃꯥꯡꯊꯛꯇ ꯇꯥ ꯄꯥꯔꯤꯅ ꯑꯩꯒꯤ ꯏꯖꯠꯄꯨ ꯇꯦꯝꯁꯤꯡꯅꯔꯛꯑꯦ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯣ ꯑꯔꯥꯟꯕꯅꯤ꯫ ꯃꯗꯨꯗ ꯇꯥ ꯄꯥꯔꯤꯒꯤ ꯃꯔꯥꯜ ꯂꯩꯇꯦ꯫ ꯃꯗꯨ ꯄꯨꯝꯕ ꯑꯩꯅ ꯇꯥ ꯄꯥꯔꯤꯗ ꯅꯝꯗꯅ ꯂꯩꯁꯤꯟꯕ ꯌꯥꯅꯕ ꯃꯤꯌꯥꯝꯅ ꯍꯥꯏꯖꯤꯟꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯤꯌꯥꯝꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯇꯨꯅ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯅꯕ ꯍꯥꯏꯅ ꯑꯩꯅ ꯇꯥ ꯄꯥꯔꯤꯕꯨ ꯈꯨꯜ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯑꯔꯥꯟꯕ ꯇꯥꯍꯟꯈꯤꯕꯅꯤ꯫ ꯃꯤꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯁꯥꯈꯤꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯁꯥꯈꯤ ꯁꯥꯎꯅ ꯇꯦꯊꯕꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ "ꯇꯧ ꯉꯝꯕꯤ, ꯃꯤꯅꯥꯏ ꯅꯨꯄꯤ! ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯗ ꯅꯝꯂꯩ ꯂꯩꯁꯤꯟꯕ ꯌꯥꯅꯕ ꯁꯤꯟꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯉꯥꯛꯇ ꯑꯣꯏꯔꯝꯂꯕ? ꯑꯩꯈꯣꯏꯅꯗꯤ ꯅꯪꯕꯨ ꯀꯌꯥꯗ ꯂꯨꯅ ꯆꯥꯅ ꯇꯧꯈꯤꯕ! ꯅꯣꯡꯃꯇ ꯌꯨꯝꯒꯤ ꯊꯕꯛ ꯁꯨꯗꯕ ꯃꯤꯅꯤ ꯍꯥꯏꯅ ꯈꯟꯗꯅ ꯏꯆꯥꯗ ꯏꯆꯥꯒꯨꯝ ꯀꯌꯥꯗ ꯅꯨꯡꯁꯤꯅ ꯇꯧꯈꯤꯕ! ꯑꯗꯨꯒꯗꯤ ꯅꯪꯗꯤ ꯇꯧ ꯉꯝꯕꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯣꯏꯔꯝꯂꯦꯗꯅ"꯫ ꯑꯁꯤ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯊꯥꯖꯤꯜꯂꯤ꯫ "ꯑꯗꯨꯒ ꯉꯁꯤꯅ ꯑꯃꯨꯛ ꯑꯩꯒꯤ ꯏꯃꯧꯕꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡꯂꯝꯕ ꯅꯪꯕꯨꯗꯤ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ"꯫ ꯑꯁꯤ ꯍꯥꯏꯅ ꯑꯃꯨꯛꯀꯁꯨ ꯊꯥꯖꯤꯜꯂꯤ꯫ ꯏꯀꯥꯏ ꯈꯪꯗꯕꯤ ꯇꯦꯊꯕꯤꯒꯤ ꯃꯃꯥꯏ ꯑꯗꯨ ꯈꯨꯄꯥꯛ ꯃꯃꯤꯅ ꯉꯥꯡꯁꯪ ꯍꯦꯛ ꯉꯥꯡꯏ꯫ "ꯃꯁꯤꯒꯤ ꯇꯧ ꯉꯝꯕꯤ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯅ ꯇꯧꯈꯤꯕ ꯄꯨꯝꯕ ꯈꯨꯜ ꯁꯤꯟꯕ ꯊꯨꯡꯅ ꯂꯥꯎꯗꯨꯅ ꯃꯁꯥꯒꯤ ꯃꯔꯥꯜ ꯑꯗꯣ ꯍꯥꯏꯍꯟꯒꯗꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯒꯤ ꯃꯥꯡꯈ꯭ꯔꯕ ꯃꯤꯡꯆꯠ ꯑꯗꯣ ꯃꯤꯌꯥꯝ ꯄꯨꯝꯕꯗ ꯑꯩꯒꯤ ꯏꯆꯥ ꯂꯥꯟꯗꯦ ꯍꯥꯏꯕ ꯈꯪꯍꯟꯒꯗꯕꯅꯤ"꯫ ꯅꯨꯄꯥ ꯑꯃꯅ "ꯑꯗꯨꯝꯅ ꯇꯧꯒꯗꯕꯅꯤ꯫ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯕꯨꯡꯉꯣ ꯄꯥꯔꯤꯒꯤ ꯃꯤꯡꯆꯠ ꯊꯤꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯅ ꯃꯤꯌꯥꯝ ꯄꯨꯝꯕꯗ ꯏꯕꯨꯡꯉꯣ ꯄꯥꯔꯤ ꯂꯥꯟ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯥꯅ ꯁꯥꯟꯅꯈꯤꯕ ꯀꯨꯝꯍꯩ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯍꯥꯏꯍꯟꯗꯨꯅ ꯃꯤꯌꯥꯝ ꯈꯪꯅ ꯈꯨꯜ ꯁꯤꯟꯕ ꯊꯨꯡꯅ ꯂꯥꯎꯗꯨꯅ ꯆꯠꯍꯟꯒꯗꯕꯅꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯁꯤ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯨ, ꯑꯗꯨꯒ ꯁꯣꯔꯣꯛ ꯂꯝꯖꯥꯎꯗ ꯆꯤꯡꯗꯨꯅ ꯄꯨꯔꯒ ꯃꯁꯥꯒꯤ ꯃꯔꯥꯜ ꯑꯗꯣ ꯍꯥꯏꯍꯜꯂꯁꯤ ꯃꯌꯥꯝ"꯫ ꯅꯨꯄꯥ ꯑꯃꯅ ꯊꯧꯔꯤ ꯄꯨꯔꯛꯇꯨꯅ ꯇꯦꯊꯕꯤꯒꯤ ꯃꯃꯥ ꯃꯆꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯨꯟꯁꯤꯜꯂꯤ꯫ ꯉꯁꯥꯏꯈꯩ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯄꯥꯔꯤ ꯇꯞꯅ ꯇꯦꯊꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯅꯪꯅ ꯈꯜꯂꯤꯕꯨ ꯅꯪꯅ ꯇꯧꯕ ꯊꯕꯛ, ꯅꯪꯅ ꯁꯤꯟꯕ ꯊꯧꯔꯥꯡꯗ ꯑꯩ ꯈꯪꯂꯝꯃꯣꯏꯁꯤꯔ? ꯅꯪꯅ ꯅꯨꯡꯁꯤꯕꯨ ꯍꯥꯠꯅꯕ ꯁꯤꯟꯈꯤꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯄꯨꯝꯕ ꯑꯩꯗꯤ ꯅꯍꯥꯟꯅ ꯈꯪꯂꯦ꯫ ꯅꯪꯅ ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯩꯁꯦ ꯄꯥꯔꯤꯅꯤ, ꯄꯥꯔꯤ, ꯁꯦꯜ ꯂꯩꯕ ꯁꯪꯒ ꯆꯥꯎꯕ ꯄꯥꯔꯤ꯫ ꯅꯍꯥꯛꯅ ꯑꯩꯒꯤ ꯌꯨꯝꯗ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯂꯩꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯃꯤ ꯊꯥꯗꯣꯛꯂꯒ ꯅꯪꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯀꯨꯞꯅ ꯁꯦꯟꯅꯍꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯅꯍꯥꯛꯅ ꯑꯩ ꯑꯃꯗꯤ ꯅꯨꯡꯁꯤꯒꯤ ꯃꯔꯤꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩꯅ ꯈꯪꯕꯒꯤꯅꯤ꯫ ꯅꯍꯥꯛꯅ ꯅꯨꯡꯁꯤꯕꯨ ꯍꯥꯠꯅꯕ ꯃꯤ ꯅꯦꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯃꯤꯌꯥꯝ ꯈꯪꯅ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯑꯁꯦ ꯃꯤꯌꯥꯝꯅ ꯇꯥꯛꯀꯦ ꯈꯟꯅ ꯃꯤꯀꯨꯞ ꯑꯁꯦ ꯉꯥꯏꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯦ꯫ ꯅꯪꯅ ꯇꯧꯖꯔꯨꯕ ꯅꯔꯥꯜꯒꯤ ꯃꯍꯩ ꯅꯪꯅ ꯐꯪꯂꯤ꯫ ꯑꯗꯨꯒ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯅꯪꯁꯨ ꯅꯆꯥꯒꯤ ꯄꯨꯟꯁꯤꯗ ꯉꯁꯤ ꯃꯤꯌꯥꯝ ꯃꯥꯡꯗ ꯐꯪꯂꯤꯕ ꯆꯣꯞꯄ ꯏꯀꯥꯏꯕꯁꯦ ꯅꯪꯅ ꯑꯣꯏꯍꯟꯕꯅꯤ ꯍꯥꯏꯕ ꯅꯁꯥꯅ ꯈꯪꯖꯧ꯫ ꯍꯧꯖꯤꯛꯇꯤ ꯅꯃꯥ ꯅꯆꯥꯒꯤ ꯀꯨꯝꯍꯩ ꯂꯣꯏꯔꯕꯅꯤ"꯫ ꯅꯨꯡꯁꯤꯅ "ꯃꯤꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯖꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯔꯛꯇ ꯄꯜ ꯑꯣꯏꯒꯦ ꯈꯜꯂꯨꯕ ꯉꯁꯤꯗꯤ ꯀꯔꯤ ꯁꯥꯏ? ꯃꯤꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯂꯦꯗꯣ ꯅꯁꯥꯅ ꯇꯧꯕꯅ ꯅꯁꯥꯅ ꯐꯪꯖꯕꯅꯤ꯫ ꯅꯃꯥ ꯅꯆꯥꯅ ꯌꯥꯝ ꯄꯥꯝꯖꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗꯣ ꯐꯪꯕ ꯍꯧꯔꯕꯅꯤ"꯫ ꯑꯁꯨꯝꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯇꯦꯊꯕꯤꯒꯤ ꯃꯃꯥ ꯃꯆꯥꯕꯨ ꯁꯥ ꯁꯟ ꯆꯤꯡꯕꯒꯨꯝ ꯆꯤꯡꯗꯨꯅ ꯁꯣꯔꯣꯛ ꯂꯝꯖꯥꯎ ꯑꯗꯨꯗ ꯀꯣꯏꯄꯨ ꯄꯨꯗꯨꯅ ꯇꯦꯊꯕꯤ ꯃꯁꯥꯅ ꯇꯧꯈꯤꯕ ꯃꯔꯥꯜꯁꯤꯡ ꯃꯥꯅ ꯄꯥꯔꯤꯕꯨ ꯃꯔꯥꯜ ꯁꯤꯖꯤꯟꯗꯨꯅ ꯄꯥꯔꯤꯗ ꯅꯝꯗꯅ ꯂꯩꯁꯤꯟꯈꯤꯕ ꯑꯃꯗꯤ ꯅꯨꯡꯁꯤꯕꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡꯂꯝꯕꯁꯤꯡ ꯑꯗꯨ ꯂꯥꯎꯗꯨꯅ ꯁꯣꯔꯣꯛ ꯂꯝꯖꯥꯎꯗ ꯆꯠꯍꯜꯂꯝꯃꯤ꯫ ꯃꯤꯌꯥꯝ ꯄꯨꯝꯕꯁꯨ ꯊꯣꯡꯒꯥꯜꯗ ꯆꯦꯟꯊꯣꯛꯅꯔꯛꯇꯨꯅ ꯀꯨꯝꯍꯩ ꯌꯦꯡꯕꯒꯨꯝ ꯇꯦꯊꯕꯤꯒꯤ ꯃꯃꯥ ꯃꯆꯥꯕꯨ ꯌꯦꯡꯅꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝꯁꯨ ꯈꯪꯂꯦ ꯑꯁꯦꯡꯕ ꯄꯨꯝꯕ꯫ ꯑꯁꯨꯝꯅ ꯇꯦꯊꯕꯤꯒꯤ ꯃꯃꯥ ꯃꯆꯥꯗꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯗꯨꯅ ꯃꯤꯌꯥꯝꯒꯤ ꯅꯣꯛꯅꯐꯝ ꯑꯣꯏꯗꯨꯅ ꯃꯤꯅꯣꯛ ꯃꯩꯁꯥ ꯂꯛꯇ ꯃꯄꯨꯟꯁꯤ ꯑꯗꯨ ꯂꯦꯟꯈꯤꯔꯝꯃꯤ꯫
ꯑꯁꯨꯝꯅ ꯀꯅꯥꯒꯤ ꯃꯐꯝꯗ ꯂꯥꯜꯂꯨꯗꯕ ꯄꯥꯔꯤꯗꯤ ꯃꯤꯅ ꯃꯥꯕꯨ ꯃꯇꯝ ꯈꯔ ꯂꯥꯟꯅ ꯎꯔꯨꯔꯕꯁꯨ ꯑꯁꯦꯡꯕ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯃꯥꯒꯤ ꯃꯥꯡꯈ꯭ꯔꯕ ꯃꯤꯡꯆꯠ ꯑꯗꯨ ꯑꯃꯨꯛ ꯍꯟꯖꯤꯟꯗꯨꯅ ꯍꯥꯟꯅꯒꯨꯝ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯏꯖꯠ ꯇꯧꯅꯕ ꯃꯤꯁꯛ ꯑꯣꯏꯗꯨꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯅꯨꯡꯁꯤꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫